ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯎꯍꯟꯖꯔꯤꯁꯦ ꯑꯩꯈꯣꯏ ꯒꯣꯋꯥꯒꯤ ꯁꯤ ꯕꯤꯆꯇꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯍꯤ ꯑꯆꯧꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯍꯥꯏꯐꯦꯠ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯅꯦ ꯔꯦꯗ ꯕꯨꯜ ꯀꯥꯏꯅꯒ ꯍꯥꯏꯔꯤꯁꯦ ꯔꯦꯗ ꯕꯨꯜ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛꯅꯁꯨ ꯑꯗꯨꯝ ꯏꯕꯤꯔꯤ ꯔꯦꯗ ꯕꯨꯜ ꯍꯥꯏꯗꯅ ꯃꯌꯦꯛ ꯂꯥꯟꯕ ꯌꯥꯎꯕ꯭ꯔꯥ ꯃꯌꯥꯝꯅ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯄꯨꯔꯥ ꯐꯥꯏꯅꯦꯜꯃꯛꯇꯤ ꯑꯣꯏꯔꯕꯅꯦ ꯑꯗꯣ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯁ꯭ꯄꯦꯂꯤꯡꯒꯨꯝꯕ ꯑꯃ ꯂꯥꯟꯕ ꯌꯥꯎꯔꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯦꯝꯗꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯔꯦꯗ ꯕꯨꯜꯁꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯣꯏꯗꯣꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯋꯥꯟ ꯑꯣꯐ ꯗ ꯃꯣꯁ ꯑꯩꯈꯣই ꯇꯨꯔꯤꯖꯝꯒꯤ ꯍꯣꯠ ꯁ꯭ꯄꯣꯠ ꯑꯣꯏꯕꯤꯔꯤꯕ ꯁꯦꯟꯗ꯭ꯔꯥꯗ ꯂꯩꯒꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯦꯟꯗ꯭ꯔꯥꯗ ꯆꯠꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯔꯦꯗ ꯕꯨꯜꯁꯦ ꯇꯣꯡꯕ ꯐꯪꯗꯣꯏꯅꯦ ꯑꯗꯣ ꯃꯤꯁꯦ ꯑꯗꯨꯝ ꯆꯥꯎꯔꯛꯄ ꯃꯤ 10ꯃꯨꯛ 20ꯃꯨꯛꯇꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯣꯡꯕ ꯆꯟꯕꯅꯦ ꯁꯤꯒꯤ ꯍꯤꯁꯦ ꯑꯁꯣꯏꯕ ꯌꯥꯎꯗꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯕꯗ ꯐꯥꯅꯕ ꯌꯣꯠꯇꯣ ꯑꯣꯏꯗꯣꯏꯅꯦ ꯔꯪꯁꯦ ꯍꯥꯞꯄꯦ ꯄꯨꯔꯥ ꯄꯤꯠꯅꯦ ꯍꯧꯖꯤꯛ ꯂꯩꯗꯣꯏꯁꯦ ꯑꯗꯣ ꯑꯥꯗ ꯂꯩꯕ ꯃꯅꯤꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤꯗ ꯍꯧꯖꯤꯛ ꯍꯥꯞꯈ꯭ꯔꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯏꯉꯩ ꯃꯅꯨꯡꯁꯤꯗ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯖꯍꯧꯒꯦꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯅꯦ ꯏꯌꯥꯝꯕꯁꯦ ꯁꯤꯗ ꯏꯌꯥꯝꯕꯁꯦ ꯌꯥꯝ ꯐꯤꯡꯉꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯥꯕꯅꯦ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏ ꯁꯦꯟꯗ꯭ꯔꯥꯕꯨꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯒꯦ ꯑꯗꯨꯒ ꯁꯦꯟꯗ꯭ꯔꯥꯗ ꯂꯥꯛꯀꯗꯧꯔꯤꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯔꯦꯗ ꯕꯨꯜꯁꯦ ꯀꯃꯥꯏꯅ ꯇꯧ ꯏꯌꯥꯝꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯔꯦꯗ ꯕꯨꯜꯁꯦ ꯔꯦꯗ ꯕꯨꯜꯁꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯣꯔꯗꯔ ꯇꯧꯈꯤꯕꯅꯤ ꯅꯨꯃꯤꯠ 10ꯅꯤ ꯃꯃꯥꯡ ꯑꯣꯔꯗꯔ ꯇꯧꯕ ꯑꯗꯣ ꯏꯌꯥꯝꯕ ꯃꯐꯝꯁꯦ ꯁꯦꯟꯗ꯭ꯔꯥꯒꯤ ꯀꯔꯝꯕ ꯁ꯭ꯄꯣꯠꯇ ꯊꯝꯗꯣꯏꯅꯣ ꯃꯌꯥꯝꯗ ꯑꯝꯇꯪ ꯈꯪꯍꯟꯕꯤꯔꯝꯃꯣ ꯁꯦꯟꯗ꯭ꯔꯥ ꯇꯨꯔꯤꯁ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗ꯭ꯔꯥ ꯆꯤꯡꯈꯣꯡꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯋꯥꯇꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯏꯟꯂꯦꯟꯗꯣ ꯑꯗꯨꯗ ꯊꯝꯒꯗꯕꯅꯤ ꯃꯁꯤꯡꯁꯦ ꯏꯌꯥꯝꯕ ꯀꯌꯥꯅꯣ ꯁꯤꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯨꯝ ꯂꯩꯁꯦ ꯑꯁꯤꯁꯨ ꯑꯗꯨꯝ ꯄꯨꯗꯣꯏꯔꯥ ꯄꯤꯁ 2 ꯄꯨꯒꯗꯕꯅꯤ ꯑꯣ ꯔꯦꯗ ꯕꯨꯜ ꯉꯥꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄꯁꯨ ꯃꯃꯤꯡ ꯑꯇꯣꯞꯄ ꯑꯃ ꯊꯣꯟ ꯃꯥꯜꯂꯦ ꯏꯌꯥꯝꯕ ꯑꯝꯇꯪ ꯆꯪꯃꯤꯟꯅꯔꯨꯁꯤꯅꯦ ꯑꯃꯁꯤꯁꯨ ꯏꯌꯥꯝꯕ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯈꯤꯗꯣꯏꯅꯦꯕ ꯑꯣ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗꯅ ꯁꯤꯗꯤ ꯃꯆꯨ 8ꯀꯤ ꯊꯤꯝꯗ ꯁꯦꯝꯕꯤꯕꯁꯨ ꯃꯥꯜꯂꯦ ꯀꯥꯈꯠꯄ ꯌꯥꯕ꯭ꯔꯣ ꯁꯤꯁꯦ ꯃꯊꯛꯇ ꯃꯤ ꯑꯃꯅꯤꯗ ꯀꯥꯈꯠꯄꯤꯌꯣꯅꯦ ꯀꯌꯥꯝ ꯆꯥꯎꯒꯦꯗꯣ ꯍꯥꯏꯐꯦꯠ ꯈꯪꯅ ꯚꯤꯗꯤꯑꯣꯗꯗꯤ ꯀꯌꯥꯝ ꯆꯥꯎꯒꯦꯁꯤ ꯈꯪꯗ꯭ꯔꯦꯕ ꯃꯤ ꯑꯗꯨꯝ ꯌꯥꯔꯒꯗꯤ ꯄꯔꯦꯡ ꯐꯝꯖꯟꯕꯤꯔꯁꯨ ꯌꯥꯅꯤ ꯑꯗꯨꯝ ꯃꯤꯁꯦ ꯀꯌꯥꯝ ꯆꯟꯒꯦꯗꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯃꯤꯠꯃꯥꯡꯗꯗꯤ ꯆꯥꯎꯋꯦꯁꯤ ꯈꯪꯖꯕ ꯑꯗꯨꯒ ꯍꯤꯁꯦ ꯀꯌꯥꯝ ꯆꯥꯎꯕꯅꯣ ꯃꯌꯥꯝ ꯃꯤ ꯀꯌꯥꯃꯨꯛ ꯇꯣꯡ ꯆꯟꯕ ꯑꯗꯨꯝ ꯄꯔꯦꯡ ꯀꯥꯈꯠꯄꯤꯌꯣꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯍꯤ ꯂꯧꯕ ꯂꯥꯛꯄꯤꯔꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯍꯤ ꯊꯥꯡꯉꯨꯔꯒꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯁꯦꯟꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯒꯤ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯃꯤ ꯃꯌꯥꯝꯅ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤꯁꯨ ꯐꯣꯔꯦꯟ ꯇꯨꯔꯤꯁ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯍꯥꯏꯗꯒꯤꯅꯤꯀꯣ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯦꯟꯗ꯭ꯔꯥꯒꯤ ꯇꯨꯔꯤꯁ ꯁ꯭ꯄꯣꯠꯁꯦ ꯑꯗꯣ ꯃꯤ ꯀꯌꯥꯅꯣ ꯐꯝꯕ ꯆꯟꯕꯅꯣ ꯍꯥꯏꯕꯁꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯝ ꯌꯦꯡꯍꯟꯖꯕꯅꯤ ꯍꯧꯖꯤꯛ ꯃꯤ ꯀꯌꯥꯅꯣ ꯐꯝꯃꯤꯁꯦ ꯃꯤ 5 ꯑꯃ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯝꯅ ꯐꯝꯃꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯦ 6 7 9 10 11 12 13 19 ꯃꯤ 13 ꯃꯌꯥꯗꯤ ꯑꯗꯨꯝ ꯀꯣꯝꯅ ꯆꯜꯂꯦ ꯑꯇꯣꯞꯄ ꯈꯔꯁꯨ ꯆꯟꯈꯤꯗꯧ ꯃꯥꯜꯂꯤ ꯄꯣꯠ ꯆꯩ ꯑꯇꯣꯞꯄꯁꯨ ꯌꯥꯝꯕ ꯑꯗꯨꯝ ꯎꯔꯕꯤꯔꯝꯃꯅꯤ ꯃꯌꯥꯝ ꯍꯥꯞꯄ ꯆꯟꯕꯅꯦ ꯁꯤꯒꯤꯁꯦ ꯀꯩꯒꯗꯤ ꯄꯣꯠ ꯆꯩ ꯄꯨꯕꯗ ꯁꯤꯖꯤꯟꯅꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯤ ꯍꯣꯟꯕ ꯉꯥꯛꯇꯒꯤꯗ ꯁꯤꯖꯤꯟꯅꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯨꯔꯤꯁꯀꯤ ꯑꯩꯈꯣꯏ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯌꯥꯝꯒꯤ ꯁꯥꯔꯚꯤꯁ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯅ ꯗ ꯂꯣꯛꯇꯥꯛ ꯂꯦꯛ ꯇꯨꯔꯤꯖꯝ ꯀꯣꯑꯣꯄꯔꯦꯇꯤভ ꯁꯣꯁꯥꯏꯇꯤ ꯁꯦꯟꯗ꯭ꯔꯥꯅ ꯁꯤꯒꯤ ꯁꯥꯔꯚꯤꯁ ꯇꯧꯕꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯃꯥꯡꯗꯁꯨ ꯁꯤꯒꯨꯝꯕ ꯍꯤꯁꯦ ꯌꯥꯝ ꯂꯩꯔꯗꯥꯏꯅꯦ ꯁꯤꯒꯤ ꯍꯤꯁꯤꯅ ꯃꯃꯤꯡ ꯊꯣꯟꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯃꯃꯤꯡ ꯊꯣꯟꯕꯤꯔꯤꯁꯦ ꯁꯤꯗꯤ ꯀꯤꯡ ꯐꯤꯁꯔ ꯍꯥꯏꯕ ꯃꯥꯜꯂꯦ ꯀꯤꯡ ꯐꯤꯁꯔ ꯊꯣꯜꯂꯦ ꯁꯤꯁꯤꯅ ꯑꯗꯣ ꯁꯤꯒꯨꯝꯕ ꯍꯤꯁꯦ ꯌꯥꯝ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯎꯏ ꯍꯤꯁꯦ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯁꯦꯟꯗ꯭ꯔꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯁꯦ ꯁꯦꯟꯗ꯭ꯔꯥꯗ ꯃꯁꯤꯡ 20ꯃꯨꯛꯇꯤ ꯁꯨꯔꯦ ꯂꯩꯔꯤꯁꯦ ꯃꯁꯤꯡ 10ꯁꯦ ꯌꯥꯝ ꯑꯗꯣ ꯃꯤꯁꯦ ꯃꯁꯤꯡꯁꯦ ꯑꯗꯨꯝ ꯆꯥꯡ ꯅꯥꯏ ꯂꯥꯛꯄ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯗ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯄꯩꯁꯥꯁꯦ ꯌꯥꯝ ꯇꯥꯡꯉꯤ ꯀꯥꯏ ꯍꯥꯏꯕꯤꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯔꯦꯠꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯒꯤ ꯔꯤቫꯏꯁ ꯇꯧꯕ꯭ꯔꯥ ꯃꯤꯁꯦ ꯑꯗꯨꯝ ꯂꯥꯛꯑ ꯇꯣꯡꯕꯤꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯖꯟ ꯂꯣꯏ ꯁꯤꯖꯟ ꯅꯠꯇꯕ ꯇꯥꯏꯃꯤꯡꯗꯗꯤ ꯃꯤꯁꯦ ꯈꯔ ꯂꯜꯂꯦ ꯁꯟꯗꯦꯒꯨꯝꯕ ꯁꯦꯇꯔꯗꯦꯒꯨꯝꯕꯗꯗꯤ ꯂꯝ ꯀꯣꯏꯕ ꯃꯤ ꯈꯔꯗꯤ ꯂꯥꯛꯑꯦ ꯑꯇꯩ ꯃꯇꯝꯗꯗꯤ ꯃꯤ ꯈꯔ ꯂꯜꯂꯦ ꯂꯥꯏ ꯍꯔꯥꯎꯕ ꯃꯅꯨꯡ ꯁꯤꯖꯟ ꯃꯅꯨꯡꯗꯗꯤ ꯁꯤꯖꯟꯗꯤ ꯍꯧꯖꯤꯛ ꯁꯤꯖꯟ ꯂꯥꯛꯑꯦ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯁꯤꯖꯟ ꯑꯩꯈꯣꯏꯁꯨ ꯌꯧꯁꯤꯜꯂꯦ ꯂꯥꯛꯆꯒꯗꯧꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗ꯭ꯔꯥ ꯑꯗꯩꯗꯤ ꯊꯥꯡꯒ ꯂꯩꯕꯤꯔꯤꯕ ꯃꯣꯏꯔꯥꯡ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯟ ꯑꯃꯈꯛꯇꯗ ꯂꯩꯖꯕ ꯑꯩꯈꯣꯏ ꯇꯨꯔꯤꯁ ꯁ꯭ꯄꯣꯠꯅꯦꯕꯀꯣ ꯑꯗꯨꯝ ꯄꯔꯦꯡ ꯆꯪꯁꯤꯟꯕ ꯌꯥꯕ ꯑꯦꯔꯤꯌꯥ ꯉꯥꯛꯇꯅꯦꯕ ꯃꯥꯅꯦ ꯑꯗꯣ ꯃꯥꯅꯦ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯂꯥꯛꯆꯒꯗꯧꯔꯤꯕꯅꯦ ꯍꯧꯖꯤꯛ ꯂꯥꯏ ꯍꯔꯥꯎꯕꯩ ꯁꯤꯖꯟ ꯂꯥꯛꯑꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯤꯂꯥꯒ ꯇꯧꯋꯦꯕ ꯃꯣꯏꯔꯥꯡꯁꯦ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯅꯔꯤꯅꯤꯀꯣ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯊꯥꯡꯒꯗ ꯂꯥꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗ꯭ꯔꯥꯗ ꯁꯤꯒꯨꯝꯕ ꯍꯤ ꯑꯅꯧꯕ ꯑꯅꯤ ꯏꯟꯗꯛ ꯇꯧꯗꯣꯔꯦ ꯑꯗꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯖꯅꯤꯡꯕꯁꯦ ꯔꯦꯗ ꯕꯨꯜ ꯂꯩꯔꯦꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯀꯤꯡ ꯐꯤꯁꯔ ꯂꯩꯔꯦ ꯀꯤꯡ ꯐꯤꯁꯔꯁꯤꯒ ꯔꯦꯗ ꯕꯨꯜꯁꯤꯒ ꯑꯩꯗꯤ ꯀꯤꯡ ꯐꯤꯁꯔ ꯇꯣꯡꯖꯒꯦ ꯑꯩꯗꯤ ꯔꯦꯗ ꯕꯨꯜ ꯇꯣꯡꯖꯒꯦ ꯀꯥꯏ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯌꯥꯕ ꯁꯨꯝ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤ ꯁꯤꯟꯗꯣꯛꯁꯤꯟ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠ ꯁꯤꯁꯇꯦꯝ ꯍꯥꯏꯇꯥꯔꯦꯀꯣ ꯇꯤꯀꯦꯠꯇꯨꯗ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯕꯣꯠꯇꯤ ꯃꯈꯜ 2 ꯂꯩꯌꯦ ꯃꯆꯥ ꯃꯤ 9ꯃꯨꯛ ꯇꯣꯡꯕ ꯑꯃ ꯃꯤ 19ꯃꯨꯛ ꯇꯣꯡꯕ ꯌꯥꯕ ꯕꯣꯠ ꯑꯃ ꯕꯣꯠ ꯑꯅꯤꯁꯤꯒꯤ ꯃꯣꯏꯅ ꯂꯥꯛꯂꯤꯕ ꯃꯤꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯇꯤꯀꯦꯠꯇꯨꯗ ꯕꯣꯠ ꯇꯣꯡꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯣ ꯌꯥꯝꯕ ꯃꯤꯁꯦ ꯑꯃꯃꯝ ꯇꯣꯡꯕꯗ ꯔꯥꯎꯟ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯣꯡꯉ ꯆꯠꯂꯤꯗꯅ ꯁꯦꯟꯗ꯭ꯔꯥ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯀꯤ ꯏꯃꯥꯏꯁꯦ ꯑꯗꯨꯝ ꯊꯧꯔ ꯆꯠꯂꯤꯗ ꯃꯇꯦꯛ ꯑꯃ ꯑꯗꯨꯒꯤꯁꯦ ꯍꯧꯖꯤꯛꯁꯦ ꯄꯩꯁꯥ ꯀꯌꯥꯃꯨꯛꯀꯗꯤ ꯂꯧꯔꯤ ꯃꯌꯥꯝꯅ ꯁꯨꯝ ꯁꯦꯟꯗ꯭ꯔꯥꯔꯣꯝ ꯂꯥꯛꯀꯥꯟꯗ ꯆꯪꯕ ꯍꯪꯒꯣꯏꯗꯅ ꯆꯪꯅꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯒ꯭ꯂꯥꯁ ꯀꯩꯌꯣ ꯁꯤꯠ ꯅꯥꯟꯅ ꯂꯩꯕꯗꯣ ꯏꯀꯥꯏꯗꯅ ꯍꯥꯏꯇꯥꯔꯦ ꯀꯌꯥꯒꯗꯤ ꯂꯧꯔꯤ ꯔꯦꯠꯁꯦ ꯁꯨꯝ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯑꯆꯧꯕ ꯍꯥꯏꯔꯒꯗꯤ ꯃꯤ 35ꯃꯨꯛ ꯇꯣꯡꯕ ꯌꯥꯕ ꯕꯣꯠꯁꯦ ꯁꯤꯅ ꯃꯌꯥꯏꯐꯥꯎ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯂꯣꯛꯇꯥꯛ ꯃꯌꯥꯏꯐꯥꯎ ꯆꯠꯄꯗ ꯂꯨꯄꯥ 1,000 ꯂꯧꯋꯦ ꯕꯣꯠ ꯃꯆꯥ ꯃꯤ ꯃꯤꯁꯦ 9ꯃꯨꯛ ꯐꯨꯜ ꯇꯣꯡꯕꯗ ꯃꯤ ꯐꯨꯜ ꯇꯣꯡꯕꯗ ꯑꯗꯨꯒꯤ ꯃꯤ ꯑꯩꯈꯣꯏꯒꯤ ꯃꯤ 9ꯃꯨꯛ ꯆꯟꯕ ꯕꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯐꯥꯎ ꯆꯠꯄꯗ
ไม่ให้พกจับปะ ไม่ให้พกจับประดาลูกปัสสาวะเราให้ได้ สเตตโอ้ยตัวนี้ ไม่ให้เด็กคนนั้นจุกระไอเทมขนาดเต่าให้ได้ทุ่มมาตั้งแต่การโฟโต้นัมบะดูโฮเทลนั้นงานสังกัดสากุมบะให้ไม่กุมทักไปยาบางทีมาพุ่มคนนี้เชื่อมใจได้ไม่อันโฟโต้นัมนี่งานสุพุ่มมาตั้งแต่การนัมบะมันจีตีกุมบะเกมขาดเชื่อมใจดูก็ยามแบบชิกุมบะฮีเซมีบุตรหอยเช่นเราไม่ยามสิตรงบีเซมีตรามาถอยใจถอยบุตรตัวเงี้ยคาราเฮนฮับปัจจัยเลยหายก็สู้ตรงกระทั่งที่ฮับบุตรจันกันนี่บอกว่าไม่ยามเราสมหายบีเซคาราเฮนยามตรงไม่ยามแบบมีนิฟูมุยังใครมุกตรงไม่ยามบางทีแคปซิตี้จะเลยบราฮีเซเลยตระกันดีเลยนะบางทีอัปเดตอัปเกรดตัวนะบางทีแผนเลยบีบราก็ไม่แค่แผนเลยมาตั้งเนี่ยดิทัวริสกี้คุยคุยเวลาเลยบะมีเจเห็นนะมาสิ่งยามเห็นลาก็ดิคุยjoมาตั้งเนี่ยทำงานดิคัลไม่ยามนั่นหลักปีบางทีสปอร์ตตัวบีเราไปชาร์จอัปเกรดตัวกันด้วยเนี่ยบ้างคุยกี่เลยว่า society สิดีกันนะ ยามโน้นไล่เราก็ฮอร์ปอร์ต society เนี่ยนะอันนั้นตาละคนนั้นไล่เจอไปเนี่ยบ่ไม่ยามนะ support ตัววิรมาดูเดี๋ยวคนไหนจะไปเสียยามตรงไหนจะยามมาลุชเล็กไปได้ยามมิงกะดูก็สักกี่ไล่ฟงกะดูก็ society สิการีวันไล่บิวต้องให้ดูก็ให้บิรมั้งไอ้กิมิงจอยสันเดอร์เขาเว้ยทางไอ้ทิ้งได้กินนี่คุย society สินะดาราตักเล็ก tourism cooperative society ชันดาจิงคงไงแต่จิงคงได้เลยบีบายฮีไม่ยามปุ่นละก็ที่ทางพัมอุ้ยดิมันพัมอุ้ย glass ก็ขจัดละก็ office พัฒนา establish ตลอดก็เลยมันพัมดูอุ้ยด้วยนี่ก็ยามตรงไหนจะยามมันสู้สมัยนั้นคุย symmetry สินะไงบิรมันคุยหลักสักให้จะมาทำได้ฮีอาจจะวันนี้สิมาเดี๋ยวคุยน่ะสาบว่าเลยแล้วก็เลยให้ไปคุยเลยขังจะแบบคุยสาบตัวเราต้องคุยอุจจาระว่าหงไปตัวสิที่กรรมการเราด้วยเนาะให้ยามแบบคุยปอกของนั่นเลยเนี่ยยามแบบฮีเราวันนู้นมีตัวมันที่ยามได้ยังหันจะกี่ให้ตัวน่ะยามตรงไหนยามมันสู้มาตรงหาไก่ทุบปีแล้วก็ฉันเอายามสิช่วงหาไงหันปีเร่ฉันเอายามว่าเราบิดนะว่าให้จะริงหาไงเร่นะเราบุกว่าหับกัดมีน่ะเสียสิมันทักสิกรรมให้หับตัวเนาะดิปเปอร์มันทักสิเลยบางที่ยาวประมาณเลยก็ชุดตัวเลยจ้ะใช่หับกัดแล้วสิกรรมให้กระโมหับสิแกลุ่มเสียวลุ่มมันกันนี่ให้นักขันเลยสิกี่เสียตัวกรรมให้น้ำมาตัวกระนั้นเรียดบุลสิสิกี่ดิปเปอร์มันทักสิดาดัมเปอร์มันทักอโจบเสดัมเปอร์อโจบเสสิกี่มันทักตากรรมให้ลังคัดขี้บนโนกรรมให้น่ะทางคัดขี้บนโนให้ตัวยิงมินาสิเช่นเราสิดาพุ่นเลยเสียคุยมีกุนมุกโอ้ยกว่าเดาปุ่นบีดีว่าไม่ยามสินะปุ่นละก็อามาตัวอีน่ะคุยเจ้าเราไปหีจะทางกันมีน่ะตัวนี้ก็ไม่ยามยังมีน่ะสิตัวสิสู้ไม่ยามได้ยังหันจะละก็ไอ้คนน่ะอดมน่ะสู้ยามตัวน่ะอูบังกันบัสเซนนัดเตวสิกุมบัสเซฮีอโจบมาสมัยน่ะมันนี่ปุ่นสาบะลอยนั่นน่ะสารีบฮีสิคุยทัวริซึมกี้คุยservice ปีพัมมาพัมให้ตาเร่ฮิทางพัมมาพัมสิได้สิดามาตัวกระนั้นปูกิบโน่ให้ไปตัวแม่ยามได้ยังหันจะเก้ให้แต่น่ะคุยน่ะสู้เขาร่างนั่งไงว่าคุยเรื่องนี้งั้นสิเสตันจ่าจ้าเร่แม่ยามกระไม้ตัวทางกันปโน่ให้ไปตัวยังมีน่ะสิกว่าดูว่างแล้วว่าคุยดับเบิลตักอโจมาทักสิดากระไม้นี่โยกิบโน่ให้ไปตัวยังมีน่ะเสทางกันแค่ดรัมมาไม่อินสันประมาณเลยชอบนักกันดะดรัมมาไม่อินสันกี่ประมาณเลยชอบนักกันดะดรัมมาหาสันกันเลยดรัมเสน่ะมาฆ่าเราทำบะinsan kere yang bio nan na ba nanti ya lagi kok tu changsan bi kano sum kano tawe pakhat le ba ya masih tam ta amo taratan video yang đây là baคุยทางไปพิมพ์เนี่ยวันนี้เลยเสียดรัมวันนี้อินสันกฤษเสียดรัมอันนี้อามาดิปักสันเกรก็อามาดิปักสันเกรดรัมอันนี้ดิสูเร่สิดากี้ตลอดดรัมมาไม่วันนี้จุ่มมีอะดูก็ดรัมสินะเลี้ยงก็มาทึกทางคิดด้วยนี่ยามเรดบุลหุสิกาตัวเร่แองเกิลเซมมันนี่แองเกิลเซวันสองตั้งมาป่าสิบุตาครับก็ดีว่างนะตัวอินขัดแล้วก็หาในแองเกิลเซมมาเลยอาศัยดัมเปอร์กี้มาทักกี้อาศัยแองเกิลเซจับมันนั่นแองเกิลเซละอาการดะมาทักจะกากี่ตัวมาเลยเขาจะดรัมมาสุดเลยดรัมมาสุหุสิไล่มาทักตะกากี่ตัวนี่อามาสุปุกแคร์ที่ดรัมเลยก็สิตุ้มการนับผมที่เลยเบจานี่เนี่ยสิงคาแคร์จอสิงทางบุยอินบอยก็คิดตัวเองตัวเองเอ็งก็ยกตัวเองขัดดีว่าลีมาชินสิมานะฮันก็โดยนี่กักขับพัมเสแม่สิ่งมาพัมเสกักขับพัมเสไอ้น่ะมาตัวนี้กักขับไปยาตารีมาตัวนี้วิดีโอเสร็จนั่นมันก็ดีโพสต์ตากันตัวเนี่ยมาทัดตะกักขับแคร์อามาดีตะกักแคร์
ꯍꯥꯞꯈ꯭ꯔꯦ ꯃꯊꯛꯀꯤ ꯊꯥꯡꯈ꯭ꯔꯦ ꯏꯟꯈꯠꯈ꯭ꯔꯦꯗꯣꯏꯅꯦ ꯖꯔꯅ ꯃꯇꯣꯟꯗꯁꯨ ꯉꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟ ꯃꯃꯥꯡ ꯊꯪꯕ ꯁꯥꯏꯠꯁꯤꯁꯨ ꯄꯨꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯊꯥꯡꯒꯠꯀꯗꯣꯏꯁꯤꯅ ꯔꯦꯗ ꯕꯨꯜ ꯀꯧꯏ ꯁꯤꯒꯤ ꯍꯤꯁꯦ ꯂꯣꯛꯇꯥꯛꯇ ꯍꯣꯔꯦꯟꯗꯒꯤꯗꯤ ꯑꯗꯨꯝ ꯇꯥꯎꯕ ꯍꯧꯔꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯥꯏ ꯕꯣꯗꯤ ꯀꯩꯀꯥ ꯑꯃ ꯆꯪꯈꯠꯄ ꯂꯣꯏꯔꯀꯥꯟꯗ ꯇꯥꯎꯈꯤꯗꯣꯏꯅꯤꯀꯣ ꯁꯦꯟꯗ꯭ꯔꯥꯒꯤ ꯃꯌꯥꯝꯅ ꯂꯥꯛꯅꯔꯤꯕ ꯁꯦꯟꯗ꯭ꯔꯥꯒꯤ ꯍꯤ ꯇꯣꯡꯐꯝꯗꯣ ꯑꯗꯨꯗꯅꯤꯀꯣ ꯁꯤꯒꯤ ꯍꯤꯁꯤꯅ ꯇꯥꯎꯗꯣꯏꯁꯦ ꯆꯤꯡꯈꯠꯂꯦ ꯆꯞ ꯆꯥꯅ ꯍꯦꯛ ꯆꯜꯂꯤꯍꯦ ꯆꯞ ꯆꯥꯅ ꯀꯜꯂꯦ ꯂꯥꯏꯅ ꯀꯥꯈꯤ ꯃꯤ ꯌꯥꯝꯕꯒꯤꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯇꯣꯡꯕꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕ ꯍꯤꯁꯦ ꯃꯃꯤꯡꯗ ꯍꯥꯏꯔꯒꯀꯣ ꯔꯦꯗ ꯕꯨꯜ ꯅꯠꯇ꯭ꯔꯒꯅ ꯀꯤꯡ ꯐꯤꯁꯔꯗꯣ ꯇꯣꯡꯖꯒꯦ ꯀꯥꯏꯅꯒ ꯍꯥꯏꯇꯥꯔꯦ ꯔꯣꯁꯟ ꯚꯥꯏ ꯁꯤꯒꯤ ꯍꯤꯁꯦ ꯁꯥꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯗꯤ ꯆꯪꯉꯤ ꯃꯁꯤ ꯅꯨꯃꯤꯠ 35ꯅꯤꯃꯨꯛ ꯆꯪꯉꯤ 35ꯃꯨꯛ ꯍꯥꯏꯗꯤ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯑꯣꯔꯗꯔ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯅꯨꯃꯤꯠ 35ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯄꯤꯕ ꯉꯝꯗꯣꯏꯅꯦꯕ ꯉꯝꯗꯣꯏꯅꯤ ꯑꯗꯥꯏꯅ 15 days ꯃꯇꯨꯡꯗꯗꯤ ꯌꯥꯔꯅꯤ ꯃꯤ ꯀꯌꯥꯅꯒꯗꯤ ꯆꯪꯉꯒ ꯁꯥꯏ ꯁꯨꯃꯥꯏꯅ ꯍꯤ ꯑꯃ ꯁꯥꯕ ꯃꯤ ꯑꯁꯤ ꯃꯤ 8ꯃꯨꯛ ꯆꯪꯉꯤ ꯃꯤ 8ꯃꯨꯛ ꯑꯗꯣ ꯂꯦꯞꯇꯕꯤꯗ ꯁꯥꯕꯗ ꯂꯦꯞꯇꯕꯤ ꯁꯥꯔꯤꯅꯤ ꯅꯨꯃꯤꯠ 35ꯁꯤꯗ ꯄꯤꯕꯅꯦꯕ ꯇꯛꯈꯥꯏꯕꯅꯦꯕ ꯇꯛꯈꯥꯏ ꯁꯥꯔꯤꯅꯤ ꯋꯦꯠꯁꯦ ꯀꯌꯥꯃꯨꯛ ꯂꯩꯔꯝꯒꯅꯤ ꯁꯤꯒꯤ ꯍꯤꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯊꯥꯕ ꯂꯨꯝꯗꯧꯗꯤ ꯃꯥꯜꯂꯦ ꯑꯩ ꯈꯟꯕꯗ ꯃꯁꯤ ꯀꯦꯖꯤ 1,000 ꯈꯔ ꯍꯦꯟꯅꯀꯣ 2,000ꯗꯤ ꯇꯣꯟ ꯑꯃ ꯌꯧꯒꯗꯧ ꯍꯦꯜꯂꯦꯕ ꯇꯟ ꯑꯃꯗꯤ ꯍꯦꯜꯂꯦ ꯇꯟ ꯑꯃ ꯈꯔ ꯍꯦꯟꯅ ꯑꯅꯤ ꯃꯌꯥ ꯌꯧꯒꯗ꯭ꯔꯥ ꯈꯪꯗꯦ ꯆꯞꯈꯤꯅꯤꯀꯣ ꯆꯞ ꯆꯥꯅ ꯋꯦꯠꯇ ꯊꯥꯡꯒꯠꯂ ꯌꯦꯡꯗꯕꯅꯤꯅꯀꯣ ꯆꯞꯈꯤꯔꯣ ꯁꯤꯒꯤꯗ ꯑꯣ ꯁꯤꯗ ꯃꯥꯒꯤ ꯈꯥꯡꯒ꯭ꯔꯥꯒꯤ ꯎ ꯌꯥꯝ ꯁꯣꯏꯍꯟꯒꯨꯝꯁꯤꯀꯣ ꯃꯌꯥꯝ ꯈꯥꯡꯒ꯭ꯔꯥꯒꯤ ꯎ ꯌꯥꯝ ꯌꯥꯎꯔꯤꯕ ꯈꯥꯡꯒ꯭ꯔꯥꯒꯤ ꯎ ꯀꯦꯕꯤ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯁꯦꯝꯕꯗꯣ ꯁ꯭ꯀꯦꯂꯦꯇꯟꯗꯣ ꯃꯅꯨꯡꯗ ꯑꯗꯨꯗ ꯗꯨꯏ ꯆꯥꯔ ꯀꯩꯀꯩ ꯌꯥꯝ ꯌꯥꯎꯔꯤꯕ ꯋꯦꯠ ꯌꯥꯎꯗꯕꯁꯨ ꯌꯥꯗꯦꯗꯅ ꯌꯥꯡꯉꯁꯨ ꯂꯣꯏꯅ ꯍꯌꯦꯡ ꯅꯨꯡꯁꯤꯠꯅ ꯂꯣꯏꯅ ꯄꯥꯏꯈꯤꯗꯣꯏꯅꯤꯗꯅ ꯑꯗꯨꯗꯨꯅ ꯁꯤꯗ ꯎ ꯀꯤꯕꯤ ꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯕ ꯑꯗꯨꯗꯨꯅ ꯎꯗꯨꯒꯤ ꯋꯦꯠꯇꯨꯅꯦ ꯃꯥꯏ ꯐꯥꯏꯕꯔꯒꯤ ꯋꯦꯠ ꯇꯧꯕꯗ ꯇꯟ 2ꯃꯨꯛꯇꯤ ꯀꯩꯅꯣ ꯑꯣꯏ ꯇꯟ 2ꯗꯤ ꯌꯧꯗꯕꯁꯨ ꯌꯥꯏ ꯃꯃꯥꯡꯗ ꯁꯤꯒꯨꯝꯕ ꯍꯤ ꯄꯨꯕꯁꯦ ꯁꯨꯃꯥꯏꯅ ꯗꯝꯄꯔꯗ ꯑꯗꯨꯝ ꯄꯨꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯗꯤꯄꯔꯗ ꯄꯨꯕꯁꯦ ꯑꯁꯤꯒ ꯑꯅꯤꯔꯛ ꯁꯨꯔꯦ ꯍꯥꯟꯅꯗꯤ ꯃꯣꯏ ꯆꯨꯝꯅꯒꯤ ꯂꯣꯀꯦꯜ ꯇ꯭ꯔꯛꯇꯣ ꯑꯗꯨ ꯉꯥꯛꯇ ꯄꯨꯕꯅꯤ ꯑꯗꯨ ꯁꯤꯗ ꯍꯥꯞꯄꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦꯕ ꯗꯝꯄꯔ ꯍꯥꯏꯊꯈ꯭ꯔꯦ ꯁꯤꯗ ꯍꯥꯞꯄꯁꯦ ꯂꯣꯀꯦꯜ ꯇ꯭ꯔꯛꯇꯨꯗꯤ ꯍꯥꯟꯅ ꯋꯥꯡꯅ ꯊꯥꯡꯒꯠꯄꯗꯣ ꯋꯥꯏꯗꯅ ꯁꯤꯅ ꯕꯝꯄꯔꯅꯤ ꯃꯅꯤꯡꯁꯦ ꯍꯥꯏꯒꯠꯂꯒ ꯍꯥꯞꯄꯗ ꯁꯤꯅ ꯍꯥꯞꯄ ꯅꯨꯡꯉꯥꯏꯕ ꯁꯤꯅꯗꯤ ꯂꯥꯏꯔꯦ ꯁꯤꯅ ꯍꯥꯞꯄ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯁꯤꯅ ꯂꯥꯏꯔꯦ ꯃꯥ ꯌꯥꯝ ꯁꯥꯡꯕꯅꯦ ꯁꯤꯗꯤ ꯐꯨꯠ 10 ꯍꯦꯟꯅ ꯁꯥꯡꯕꯅꯦ ꯃꯤꯁꯦ ꯑꯗꯣ ꯉꯁꯥꯏ ꯁꯨꯝ ꯐꯝ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯃꯤꯁꯦ ꯌꯥꯝ ꯀꯟꯅ ꯃꯤ 12ꯒꯨꯝꯕ 23ꯒꯨꯝꯕꯗꯤ ꯑꯗꯨꯝ ꯆꯟꯕ ꯃꯥꯜꯂꯦ ꯑꯗꯣ ꯁꯨꯝ ꯃꯤꯁꯦ ꯃꯦꯛꯁꯤꯃꯝ ꯀꯌꯥꯐꯥꯎꯒꯗꯤ ꯇꯣꯡꯕ ꯌꯥꯏ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯝ ꯁꯤꯠ ꯀꯦꯄꯥꯁꯤꯇꯤꯗꯤ ꯌꯥꯝꯗ꯭ꯔꯒꯁꯨꯀꯣ ꯂꯦꯞꯄꯒ ꯇꯣꯡꯕꯗꯗꯤ ꯃꯤ 50ꯗꯤ ꯑꯗꯨꯝ ꯀꯣꯝ ꯇꯣꯡ ꯌꯥꯅꯤꯌꯦ ꯃꯤ ꯀꯌꯥꯕ ꯃꯤ 50ꯗꯤ ꯀꯣꯝ ꯇꯣꯡ ꯌꯥꯅꯤꯕ ꯃꯥꯅ ꯄꯨꯕ ꯉꯝꯕꯩ ꯆꯥꯡꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯒ ꯃꯔꯛꯇꯁꯨ ꯐꯝꯖꯟꯕ ꯌꯥꯔꯦ ꯃꯣꯔꯥ ꯑꯗꯨꯝ ꯁꯝꯅ ꯍꯥꯏꯔꯒ ꯕꯁꯇ ꯑꯩꯈꯣꯏ ꯂꯦꯞꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯞꯅꯔꯒ ꯇꯣꯡꯕ ꯌꯥꯏꯑꯕ ꯑꯥꯗ ꯀꯔꯥꯡꯗ ꯑꯃ ꯂꯩꯌꯦꯕ ꯃꯥꯒꯤꯗꯣ ꯆꯦꯡ ꯕꯦꯈꯥꯏ ꯍꯨꯝꯐꯨꯒ ꯃꯤ 10ꯒ ꯇꯣꯡꯕꯗꯤ ꯀꯣꯝꯅ ꯆꯠꯂꯦ ꯕꯦꯈꯥꯏ ꯍꯨꯝꯐꯨ ꯍꯥꯏꯁꯦ ꯀꯦꯖꯤ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯕꯦꯈꯥꯏ ꯍꯨꯝꯐꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯦꯖꯤ 50-50ꯅꯦꯕ ꯀꯦꯖꯤ ꯕꯦꯈꯥꯏ ꯍꯨꯝꯐꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯦꯖꯤ 400ꯀꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯅꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯀꯦꯖꯤ 400 ꯅꯠꯇꯦꯅꯦ ꯀꯌꯥ ꯑꯣꯏꯅꯤ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯋꯦꯠꯁꯦ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯃꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯠꯅ ꯍꯤꯁꯦ ꯌꯥꯡꯕꯒꯤ ꯍꯨꯝꯕ ꯈꯣꯠꯄꯗꯣ ꯆꯥꯡꯁꯦ ꯑꯗꯨꯝꯕꯒꯤꯗꯅꯦ ꯃꯥꯏ ꯇꯨꯕꯩ ꯈꯣꯠꯄꯩ ꯆꯥꯡꯗꯣ ꯑꯗꯨ ꯑꯗꯣ ꯃꯣꯏꯅ ꯁꯤꯗ ꯔꯦꯗ ꯕꯨꯜ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯃꯣꯏꯅ ꯍꯤ ꯃꯃꯤꯡꯁꯦ ꯁꯤ ꯑꯗꯨꯝ ꯊꯣꯟꯖꯒꯦ ꯃꯣꯏꯅ ꯅꯥꯀꯟꯗꯁꯨ ꯀꯤꯡ ꯐꯤꯁꯔ ꯊꯣꯟꯖꯒꯦ ꯍꯥꯏꯔꯤꯗꯅ ꯃꯣꯏ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯤꯅꯤ ꯍꯥꯏꯗꯤ ꯆꯦꯛ ꯕꯦꯈꯥꯏ ꯍꯨꯝꯐꯨꯁꯦ ꯀꯦꯖꯤ 3,000ꯅꯦꯕ ꯀꯦꯖꯤ 3,000ꯁꯤꯒ ꯃꯣꯏꯅ ꯃꯤ 10ꯃꯨꯛꯀ ꯇꯣꯡꯕꯗ ꯑꯗꯨꯝ ꯀꯩꯝ ꯇꯧꯗꯦ ꯃꯣꯏ ꯑꯗꯨꯝ ꯆꯠꯄ ꯉꯝꯃꯦ ꯃꯣꯏ ꯚꯤꯗꯤꯑꯣꯒ ꯊꯥꯔꯛꯄꯅꯦ ꯚꯤꯗꯤꯑꯣꯒ ꯂꯩꯕꯅꯦ ꯐꯣꯇꯣꯒ ꯂꯣꯏ ꯂꯩꯕꯅꯦ ꯃꯣꯏꯅ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯑꯩꯈꯣꯏꯅꯁꯨ ꯑꯝꯇꯪ ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦꯅ ꯇꯧꯕꯗꯣ ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯍꯤꯅꯤ ꯀꯔꯥꯡꯗ ꯑꯃ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨꯗ ꯃꯣꯏꯅ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯑꯗꯣ ꯁꯤꯒꯤ ꯄꯨꯟꯕꯁꯤꯗꯤ ꯀꯃꯥꯏꯅ ꯄꯨꯟ ꯇꯥꯔꯦ ꯊꯧꯔꯤꯅ ꯂꯥꯛꯀꯗ꯭ꯔꯥ ꯊꯧꯔꯤ ꯂꯥꯛꯇꯣꯏꯅꯦ ꯁꯧꯔꯣꯏ ꯃꯣꯏ ꯊꯧꯔꯤꯅ ꯂꯣꯏ ꯂꯥꯛꯀꯅꯤ ꯖꯁꯀꯤ ꯄꯨꯕꯗꯨꯗꯗꯤ ꯁꯧꯕꯤ ꯈꯣꯠꯄꯤ ꯇꯧꯋꯤꯗꯅ ꯑꯗꯨꯅ ꯃꯣꯏꯅ ꯂꯦꯡꯕ ꯈꯣꯠꯄꯗ ꯃꯈꯨꯠ ꯃꯁꯥ ꯇꯦꯛꯇꯅꯕꯅꯤ나 ꯁꯤꯁꯤꯅ ꯃꯁꯥꯒꯤ ꯄꯨꯔꯥ ꯀꯣꯝꯄꯦꯛ ꯑꯣꯏ ꯆꯞ ꯆꯥꯅ ꯇꯥꯏꯠ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤ나 ꯂꯦꯡꯗꯅꯕꯗꯪ ꯍꯥꯏꯗꯅꯕꯗꯪ ꯊꯧꯔꯤ ꯀꯤꯔꯒ ꯑꯗꯨꯝ ꯌꯥꯔꯦ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯊꯦꯡꯅꯅꯕ ꯈꯣꯠꯇꯅꯕ ꯉꯥꯛꯇꯣꯏꯕ ꯊꯦꯡꯅꯅꯕ ꯃꯣꯏ ꯀꯥꯔꯇꯨꯟ ꯍꯧꯖꯤꯛ ꯑꯥꯗ ꯃꯣꯏꯅ ꯕꯣꯇꯜꯒꯨꯝꯕ ꯍꯥꯞꯆꯜꯂꯤꯁꯦ ꯅꯥꯀꯟꯗ ꯂꯣꯏ ꯍꯥꯞꯄꯤꯅꯦꯕ ꯁꯤꯁꯤꯅ
ꯍꯌꯦꯡ ꯍꯥꯏꯗꯅꯕ ꯍꯣꯔꯦꯟ ꯆꯠꯂꯀꯥꯟꯗ ไอ้นี่นางไอ้ขมุขꯪꯗꯦꯁꯤꯒꯨꯝꯕ ꯗ꯭ꯔꯝꯁꯤꯡꯁꯦ ꯌꯥꯝ ꯀꯥꯟꯅ ꯂꯩꯔꯝꯃꯦ ꯁꯤꯒꯨꯝꯕ ꯍꯥꯞꯀꯠꯄꯗ ꯀꯟꯅ ꯌꯥꯝ ꯀꯟꯕꯅꯦ ꯁꯤ ꯑꯗꯨꯒꯤꯅꯦ กันบดนัตตนาไม่มาทุ่งเฉลยไหมฮะซีดรัมนี่นัตตาดิวไปเลย ꯂꯩꯇꯦ ꯑꯁ ꯊꯥꯡꯒꯠꯄꯗ ꯋꯥꯕꯅꯤ ꯂꯨꯝꯕꯅꯤꯅꯀꯣ ꯊꯥꯡꯒꯠꯄꯗ ꯈꯔꯗꯤ ꯋꯥ ꯍꯥꯟꯅꯗꯤ ꯀꯗꯥꯏꯗꯅꯣ ꯑꯁ ꯂꯣꯀꯦꯜ ꯇ꯭ꯔꯛꯇ ꯍꯥꯞꯄꯗꯗꯤ ꯌꯥꯝ ꯊꯤ ꯋꯥꯏꯑꯦꯕ ว่านี่ ꯊꯥꯡꯒꯠꯄꯗ ꯁꯨꯃꯥꯏꯅ ꯋꯥꯡꯅ ꯊꯥꯡꯒꯠꯄꯗꯣ ꯁꯤ ꯑꯣꯏꯕꯒꯤ ꯅꯦꯝꯊꯍꯜꯂꯒ ꯃꯅꯤꯡꯁꯦ ꯊꯥꯡꯒꯠꯂꯒ ดัมเปอร์ทางกับเราไป อินคัดไปยาเนี่ย ซีกันไฮบาร์สวายนั่นได้ ให้บรา ไฮบาร์กันมันนิ่งกี่มากี่เป็นตัวมาดี ทงที่เราถ้วยนี่ ที่เราเคยฮับเลย เมื่อฉันเลยทำอย่างนี้เราทงกับพระเจ้าคิดถึงนี่รวยก็ วันนี้โอ้ทุ่งเจียวเรียนฮับไปกับไม้เอาด้วยหนู ฮีมาทักทับใช่ไหมดู โอ้ นี่ มาทักตัวมาสังกี่บาทเอ๊ะชื่อพนักสังเครดมันนุ่งพนักสังเครด สั่งนี่มวยจูให้บราจูพยายามสั่งอย่างนี้นะคิดตั้งว่าเลยมวยจะดูสั่งบ่ฮีพยายามสั่งนี่ ไรบ้างขัดตั้งที่ยาวไปในมันนุ่งด่า ฮีจะพุดกุนมังงามุสั่งมันนี่บ่ไอ้ท่านมัน ตัวเบาเลย มาตนบุพุดตารุกตาเรียนปากคนนี้บ่ ไอ้ยังใส่ที่ได้ฮีกีชอบนักกันดามาตุก็ไม่ยาวเลยใช่ เท่าที่กินนะมันนี่ มาสิสวานันทุรอยดรักแกมกันนะจะดูปุ่นรักไม่ตัว มันุงยี่มากี่สเกลตันอูดูเลยนะนัดพารีเนี่ยบ่กว่าเพราะผมไม่ยาวเนี่ยสิได้ดุมเท่าที่กินจริงนะจ๊ะ โอ้สิยามมาปังกันยามกันนะ สิเนี่ยเลยนะให้กินได้เท่ามันกันสิได้ก้าวไอ้ตัวนี้นะสิยามก้มหาพอดีพักตัวจะคดีนุ่งสินะตัวเลยสิได้มาคาได้พารีเนี่ยมันุงเลยมาคงก็จะด้วยพารีเนี่ยมาคงห้ามนะวันนั้นด้วยยาวเลยจ้ะมาเห็นมาทักห้ามนี่ก็จ้ะสิมันุงได้เลยพารีเนี่ยบ่ ที่จะให้อินจินปันกระด้วยนี่แหละ มันนิ่งมวยอินจินปานนี่ มันนิ่งมาทักเอากระตัวอินจินด้วยนะมวยนะตัวมาพับเลยตัวปันจะ มวยน้ำปานจะมันมาซ่านตัวเลย เอาฮีเซ่รันจอยพลาสติกนั้นสาบฮีเซ่ซีสินะไอ้เจ้าว่าสิได้แค่นั้นเจ้าว่าสากี่ใบยาวกันครับ สิเดนเจ้าซากเลย ตัวใบยาวครับ มี แก้วตัวมันจะ 40มุกสิทธิ์เก็บไว้สิเนี่ย40มุกตัวยาวเลยกระรังกันเลยนี่เอาเจ้าก็เสร็จไอ้เจ้าก็เสร็จ มาดีฟุตตรามาถอยมุกปากคนนี้ก็สั่งมันนะอันนี้สับสนครั้งเดียวคุณชามันเดินสั่งมันคุณชาที่เขาอยู่เลยมาเลยมันนี่มวยเดี๋ยวอย่างกันสินะเดี๋ยวเนี่ยตัวมวยมาสิลุ่มตัวนะมวยเนี่ยอย่างกันนะลูกของกูว่าไม่อัพลับตัวมันตัวนั้นกว่าดูกันสินะมันตัวนั้นดูมันตัวนั้นดูมันตัวนั้นสินะเดี๋ยวมาอินจินจะว่าตัวกันเท้าสาวจะเห็นมันนี่นะ สิได้คำเสียจ้องมั้งดะฮีหันมาเสียไม่อัมกาเซ่ สิได้มวยสิได้มวยอินจินโดสิหาก็ต้องสิสับก็ต้องนี่ ไอ้กาขัดเกี่ยวกับเฮ้ย one two three one two three หายเลยฮีเสียหายเพราะฉะนั้นตัวสุกตักขโลนี่นังสุดหายนั่งน่ะหายเลยคนซิงเดือดไปแต่ตายไปแต่ตัวซิงเดือดจะหายแต่ละ ซิงเดือดสุดท้ายเขาที่หายนี่กว่าเราก็น่าจะหายดำนี่เด้อไว้ท่ากันเลย สมัยโตก็ตุ้มเท่าวันนี้ สมัยตุ้มเท่าวันนี้เราก็น่าหายดำนี่ดูสิได้ยามลุ่มด้วยนี่ซิงเดือดตากันจะโอ้จริงใหญ่แบบย่างเลยว่ามือดูมือหันอ่ะจะตุ้มแม่ซิงเลยมีนึกว่ามือเลยขังกันนี่มือนี่ เฟิร์สเซ่ไปโน่หายได้เลยไป นักกันยาวเดี๋ยวไปนี่บอทเทิล คุยนี่เบลเลนส์เราพัมเซ่ บอทเทิลสมยาวมันบอทเลย โอ้ตัวฟันเรากันโนเซ่ดัมเปอร์เซ่พนันเจ้ามันสิไฮบาเซ่ฮีจะทำได้ฮีจะตักขายไม่เห็นดูปานฮีจะตุ้มเจ้าภาษา สร้างวันนี้มาเถอะฟุตกุลมังงาของช่างวันนี้ คุณมาฮะราโรเก็ตเอามาทางมันประมาณสิบแสนโอสตาร์แล้วไอ้หนูสิพัมจะรีว่าฮีซิซูเร่งหาตั้งแต่กันโลกตากี่ไม้ได้ตามเลยนี่ก็ไม่ยามนะเรดบุลนัตรกันนะคิงฟิชเชอร์ไอ้หนูสิพัมจะรีสินะคิงฟิชเชอร์โอ้ยด้วยเนี่ยปะดูว่าอาศัยสินะเรดบุลฮีมามิ่งนี่นะแบรนด์เนี่ยมันนัตเตก็ฮีมามิ่งเนี่ยซีกุมบาเซมาพูดดามลงกิดาอาจจะทำมาดีก้อยบาลักแต่ละตัวมาบ้างไงพูดดามกิดาที่ไหนต่างมาเลยก็แบบเลยแต่วันนี้มวยสะดุ้งกิโดน่าไว้ออเดอร์ตลอดไหมบ่อันนี้ค่ะอันนี้ตลอดมาก็มวยอันมวยดารัมน์สาบิโดอันนี้เนี่ยไฟนะอันนี้ตัวบุตรนี่เนี่ยดารัมน์สาบิโดยตัวอันนี้ตัวชินบุตรเนี่ยมันปอบเลยมันทงเลยตัวมั้ยเตาไปยามเห็นมาตัวอันนี้ลุ่มเดิมนี่นะหนุ่มชินตัวกันเด้อหลังไม่สั่งตัวไปมาทักขันไม่เช่ายอมนี่ขันนั่นดิเสียค่อยเตาวันตั้งกี่ขันเลยป่ะตัวงี้ว่าไม่ยามดูอีกขันบีแล้วก็ดุมกระตั้งลุ่มเท่าไปสรุปชิวตั้งไอ้พัดยังไงเป็นไงมาเนี่ยยังดำจะซาจวันนี้ไม่ยามรันจอยพลาสติกนะซาจวันนี้จะสู้ซินเท็กซ์ที่การเลยบักษาเลยไปดูซินเท็กซ์ลิตรได้क्याมองที่นี่แกลิตรเซ่ลิตรได้ลุปตารุปีบมาลุปตาเรปีบมาอันนั้นมาขลันนี่เลยตาดีลูกปัตตรุปีบด้วยตาก็ดีลิชิงอันนี้ดีลิชิงใจถอยอยู่ดีลิชิงใจถอยอยู่ดีอะดูลิชิงอันนี้อาจจะบุ้มมาดีตารุปีบด้วยชาดี
ꯍꯥꯏꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯕꯣꯂꯨꯝꯁꯤ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯍꯌꯦꯡ ꯀꯥꯏꯕ ꯈꯣꯠꯄꯒꯤ ꯆꯥꯡꯗꯣ ꯌꯥꯝ ꯍꯦꯜꯂꯛꯀꯅꯤꯕ ꯏꯁꯤꯡꯗꯣ ꯕꯣꯂꯨꯝꯗꯨ ꯇꯧꯔꯀꯥꯟꯗ ꯀꯥꯏꯕꯒꯤ ꯄ꯭ꯔꯦꯁꯔꯗꯣ ꯑꯗꯨꯅ 7 ꯄꯤꯕꯗ ꯑꯣꯏꯅ ꯁꯥꯕ ꯇꯉꯥꯏ ꯐꯗꯅ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ 6 ꯄꯤꯕ ꯁꯥꯕꯤꯌꯣ ꯍꯥꯏꯔꯒꯕꯨꯗꯤ ꯑꯗꯨꯝ ꯁꯥꯕ ꯀꯥꯏꯔꯁꯨ ꯔꯤꯛꯁ ꯑꯗꯨꯝ ꯂꯧꯖꯒꯦ ꯀꯥꯏꯅ ꯑꯗꯨꯝꯕ ꯁꯥꯕꯤꯕ ꯍꯥꯏꯗꯤ ꯑꯗꯨ ꯌꯥꯗꯤ ꯌꯥꯕꯖꯥꯠꯅꯤꯗ ꯂꯦꯡꯗꯕꯤ ꯊꯝꯃꯗꯤ ꯀꯩꯁꯨꯗꯤ ꯀꯥꯏꯄꯣꯠꯇꯦ ꯃꯤꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯂꯤꯀꯣꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ क्वालिटीꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ 6 ꯄꯤꯕꯁꯤꯅ ꯍꯦꯟꯅ ꯐꯔꯤꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯍꯌꯦꯡ ꯂꯥꯁꯇꯤꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯈꯔ ꯃꯌꯥꯝꯅ ꯊꯥꯅ ꯍꯥꯏꯅꯕꯗꯤ ꯁꯥꯕ ꯃꯄꯥꯟꯗꯩ ꯄꯨꯔꯛꯄꯁꯤꯡꯁꯤꯅ ꯍꯣꯡꯉꯦ ꯍꯣꯏ ꯑꯗꯨꯅꯦ ꯃꯣꯏꯅ ꯔꯤꯁꯥꯏꯀꯜꯅ ꯑꯗꯨꯅꯦ ꯀ꯭ꯋꯥꯂꯤꯇꯤ ꯑꯩꯅ ꯍꯦꯜꯂꯤꯅꯦ ꯍꯥꯏꯗꯣ ꯃꯄꯥꯟꯅ ꯑꯩꯈꯣꯏ 6 ꯄꯤꯕꯁꯤꯅ ꯑꯃꯨꯛ ꯃꯄꯥꯟꯗꯒꯤ ꯄꯨꯔꯛꯄꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯜꯂꯤꯅꯦꯕ ꯃꯣꯏꯅ ꯔꯤꯁꯥꯏꯀꯜꯅ ꯁꯥꯔꯤꯅꯦꯕ ꯑꯩꯈꯣꯏꯁꯨ ꯁꯥꯕ ꯌꯥꯏꯑꯕ ꯑꯗꯨ ꯍꯣꯡꯅ ꯊꯥꯕ ꯑꯗꯨ ꯀꯝꯄ꯭ꯂꯦꯟꯗꯤ ꯑꯝꯇ ꯂꯧꯗ ꯇꯥꯕ ꯂꯧꯈꯤꯕꯒ ꯂꯩꯈꯤꯕꯒ ꯂꯣꯏꯔꯦ ꯑꯗꯨꯝ ꯏꯁꯥ ꯇꯥꯏ ꯇꯥꯔꯦ ꯂꯧꯗ ꯃꯌꯥꯝꯅ ꯚꯥꯏ ꯑꯩꯈꯣꯏꯒꯤ ꯍꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯝꯖꯔꯤꯕ ꯍꯤ ꯑꯗꯨꯗꯨꯒ ꯃꯊꯛꯇ ꯂꯩꯔꯤꯕ ꯍꯤꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯃꯨꯛ ꯂꯩ ꯍꯥꯏ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯝ ꯃꯌꯥꯝꯗ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯄ꯭ꯔꯥꯏꯁꯁꯦ ꯑꯁꯤ 250 ꯃꯨꯛ ꯂꯩ 250 ꯂꯥꯛ 2ꯒ ꯂꯥꯛ 2ꯒ ꯂꯤꯁꯤꯡ 50 ꯍꯤ ꯑꯃꯗ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯤ ꯑꯃꯗ ꯂꯥꯛ 2ꯒ ꯂꯤꯁꯤꯡ 50 ꯑꯣꯏꯗꯣꯏꯕ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯃꯌꯥꯝ ꯄꯨꯈ꯭ꯔꯤꯒꯨꯝꯕ ꯐꯥꯝꯒꯨꯝꯕꯗ ꯊꯝꯕꯤꯅꯤꯡꯕ ꯁꯤꯒꯨꯝꯕ ꯑꯆꯧꯕꯁꯦ ꯃꯆꯥ ꯀꯥꯟꯅꯔꯣꯏꯗ ꯃꯆꯥ ꯑꯣꯏꯅ ꯊꯝꯕ ꯄꯦꯗꯜ ꯕꯣꯠꯀꯨꯝꯕ ꯇꯧꯒꯗꯕꯅꯦ ꯄꯦꯗꯜ ꯕꯣꯠꯁꯨ ꯑꯗꯨꯝ ꯁꯥꯕ꯭ꯔꯥ ꯁꯤꯗ ꯊꯝꯅꯥꯄꯣꯛꯄꯤꯒꯤ ꯑꯃ ꯄꯤꯗꯨꯕ ꯂꯩꯔꯤꯅꯤ ꯃꯥꯏ ꯑꯣꯔꯗꯔ ꯂꯩꯔꯤꯅꯤ ꯄꯦꯗꯜ ꯕꯣꯠ ꯅꯍꯥꯟ ꯀꯩꯅꯣꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯐꯥ ꯀꯩꯐꯥ ꯒꯥꯔꯗꯦꯟꯒꯤꯗꯣ ꯒꯥꯔꯗꯦꯟꯒꯤ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯃꯥꯏ ꯑꯗꯨ ꯑꯃ ꯂꯩ ꯄ꯭ꯂꯥꯁꯇꯤꯛꯇꯣ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯣ ꯁꯥꯔꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯄꯤꯔꯛꯇꯦꯅ ꯑꯩ ꯇꯥꯃꯣꯗ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤ ꯊꯨꯅ ꯄꯤꯔꯦ ꯍꯟꯗꯛꯀꯤ ꯃꯦꯗ ꯄꯤꯔꯅꯤ ꯍꯥꯏ ꯑꯗꯣ ꯄꯦꯗꯜ ꯕꯣꯠꯇꯨꯁꯨ ꯑꯩ ꯑꯝꯇ ꯊꯧꯔꯨꯒꯦꯅ ꯍꯥꯏꯅꯔ ꯂꯩ ꯍꯧꯖꯤꯛ ꯄꯦꯗꯜ ꯕꯣꯠꯇꯤ ꯌꯥꯝ ꯂꯩꯕꯅꯤꯗ ꯈꯥꯉꯕꯣꯛꯀꯤ MMRC ꯌꯨꯅꯤꯇꯤ ꯄꯥꯔꯛꯇ ꯂꯩꯔꯤꯗꯣ 10ꯃꯨꯛ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯀꯩꯅꯣꯗꯁꯨ ꯂꯩꯀꯣ ꯁꯤꯒꯤ ꯂꯩꯃꯔꯥꯝꯗ ꯑꯃ ꯂꯩꯕꯅꯦꯕ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯃꯥꯒꯤꯗꯣ ꯂꯩꯃꯔꯥꯝ ꯆꯤꯡ ꯀꯩꯅꯣ ꯌꯧꯗ꯭ꯔꯤꯉꯩꯗ ꯒꯥꯔꯗꯦꯟ ꯑꯃ ꯂꯩꯌꯦꯕ ꯆꯤꯡ ꯃꯊꯛ BDF ꯄꯣꯁꯀ ꯂꯩꯕꯗꯨ ꯃꯅꯥꯛꯇꯨꯗ ꯑꯗꯨꯗꯁꯨ ꯄꯦꯗꯜ ꯕꯣꯠ 3-4 ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯅꯦꯗ ꯄꯦꯗꯜ ꯕꯣꯠꯇꯤ ꯌꯥꯝ ꯁꯥꯈ꯭ꯔꯦ ꯑꯗꯨ ꯑꯦꯅꯤ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯁꯤꯡꯂꯒ ꯁꯥꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅꯦ ꯁꯤꯅꯤꯅꯦ ꯌꯥꯝ ꯃꯔꯨ ꯑꯦꯅꯤ ꯑꯄꯥꯝꯕꯗꯤ ꯄꯣꯠꯇꯨꯅꯤ ꯁ꯭ꯄꯦꯁꯦꯂꯥꯏꯁ ꯑꯣꯏꯔꯤꯁꯦ ꯑꯗꯨ ꯃꯥꯅ ꯄꯥꯝꯃꯤ ꯀꯩ ꯄꯣꯠ ꯄꯣꯠꯇꯨꯒꯤ ꯄꯥꯝꯃꯤꯅꯣ ꯍꯥꯏꯕꯗꯨ ꯄꯨꯔꯛꯄ ꯃꯊꯧ ꯇꯥꯔꯦ ꯑꯗꯨ ꯐꯣꯇꯣ ꯑꯃ ꯄꯨꯔꯛꯄ ꯇꯥꯔꯦ ꯃꯁꯛꯇꯣ ꯑꯗꯨ ꯄꯨꯔꯛꯑꯒ ꯑꯗꯨꯝ ꯑꯗꯨ ꯁꯥꯕ ꯌꯥꯏ ꯏꯚꯟ ꯃꯤ ꯑꯃ ꯁꯥꯕ ꯌꯥꯗꯕ ꯄꯨꯔꯛꯑꯒ ꯂꯩꯇꯦ ꯐꯥꯎꯗ ꯃꯥꯏ ꯃꯁꯛꯇꯨꯗ ꯑꯩꯈꯣꯏ ꯁꯦꯝ ꯃꯨꯔꯇꯤꯃꯛ ꯃꯥꯅꯦ ꯏꯁꯀꯜꯞꯆꯔ ꯁꯥꯔꯤꯅꯤꯅ ꯃꯤꯒꯤ ꯃꯁꯛ ꯆꯞ ꯆꯥꯅ ꯁꯥꯔꯤꯅꯤꯅꯀꯣ ꯃꯥꯏ ꯄꯣꯠꯇꯨꯗꯤ ꯑꯄꯥꯝꯕꯗꯨ ꯄꯨꯔꯛꯑꯒ ꯑꯗꯨꯝ ꯁꯥꯕ ꯌꯥꯏꯕ ꯀꯩꯝꯇ ꯑꯗꯨꯗ ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯄꯦꯗꯜ ꯕꯣꯠꯀꯤ ꯁꯥꯏꯖꯇꯨꯗ ꯄꯦꯗꯜ ꯌꯥꯎꯗꯕꯤꯗ ꯀꯌꯥ ꯑꯣꯏꯅꯤ ꯍꯥꯏ ꯄꯩꯁꯥ ꯆꯥꯎꯔꯥꯛꯄ ꯀꯌꯥꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯨ ꯆꯞ ꯆꯥꯕ ꯍꯥꯏꯗ꯭ꯔꯒꯁꯨ ꯄꯦꯗꯜ ꯕꯣꯠꯀꯤ ꯁꯥꯏꯖꯇꯨꯗ ꯁꯥꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯁꯥꯏꯖꯇ ꯁꯥꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯟꯖꯤꯟ ꯃꯣꯇꯣꯔꯒꯨꯝꯕ ꯄꯥꯟꯕꯗ ꯁꯥꯕꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯅꯨꯡꯉꯥꯏꯇꯦ ꯃꯥꯗꯤ ꯄꯤꯛꯑꯒ ꯌꯥꯡꯅ ꯁꯥꯗꯣꯏꯅꯤꯗꯅ ꯑꯗꯨꯅ ꯃꯣꯇꯣꯔꯗꯨꯅ ꯏꯜꯂꯛꯄ ꯃꯇꯝꯗ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯍꯥꯏꯔꯒ ꯂꯣꯡꯕ ꯈꯣꯠꯄꯒꯤ ꯆꯥꯡꯗꯣ ꯑꯗꯨꯝꯕ ꯇꯧꯕꯒꯤ ꯆꯥꯡꯗꯤ ꯑꯣꯏꯕ ꯁꯤꯖꯤꯟꯅꯕ ꯍꯩꯇ꯭ꯔꯒꯗꯤꯀꯣ ꯁꯥꯕꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯑꯗꯨꯝ 80 ꯑꯗꯨꯃꯥꯏꯅ 80,000 85,000 80,000ꯁꯦ ꯃꯌꯥꯝ ꯂꯩꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨꯀꯣ ꯁꯦꯔꯤꯌꯁꯂꯤ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯇꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯈꯔ ꯃꯈꯩ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯝ ꯄꯟꯖꯕꯅꯤ ꯃꯌꯥꯝꯗ ꯇꯁꯦꯡꯅ ꯂꯧꯕꯤꯒꯦ ꯍꯥꯏꯕꯒꯤ ꯁꯦꯔꯤꯌꯁꯅꯦꯁ ꯂꯩ ꯇꯥꯔꯒꯗꯤ ꯃꯥꯗꯤ ꯄꯤꯛꯄꯅꯤꯅ ꯃꯤ 3-4 ꯑꯣꯟꯂꯤ ꯃꯤ 4 ꯀꯦꯄꯥꯁꯤꯇꯤ ꯃꯨꯛꯇꯅꯦꯕ ꯃꯤ 3-4 ꯈꯛꯇꯪꯅꯦꯕ ꯑꯗꯨ ꯁꯤꯖꯤꯟꯅꯕꯗ ꯐꯖꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯅꯪ ꯂꯩ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯂꯩꯃꯔꯥꯝꯒꯤ ꯍꯥꯏꯕꯗꯣ ꯋꯥꯔꯜ ꯒꯥꯔꯗꯦꯟ ꯀꯧꯕ ꯃꯐꯝꯗ ꯑꯃ ꯂꯩꯗꯅ ꯑꯗꯣ ꯃꯥꯏꯗꯣ ꯍꯤ ꯊꯝꯕ꯭ꯔꯅꯦ ꯍꯤ ꯂꯩꯕꯅꯤ ꯃꯇꯣꯟꯗꯁꯨ ꯃꯇꯣꯟꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯇꯧꯗ꯭ꯔꯣ ꯃꯌꯥꯏꯗ ꯀꯩꯅꯣ ꯄꯤꯀꯣꯛ 2 ꯈꯤꯜꯂꯦꯕꯗꯣ ꯑꯗꯨ ꯄꯤꯀꯣꯛꯇꯨꯁꯨ ꯑꯩꯈꯣꯏ ꯁꯥꯕꯅꯦ ꯑꯩ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯃꯣꯏꯗꯣ ꯋꯥꯔꯣꯏ ꯒꯥꯔꯗꯦꯟ ꯍꯥꯏꯕꯅꯤ ꯄꯤꯀꯣꯛꯇꯨꯁꯨ ꯑꯩꯈꯣꯏ ꯁꯥꯕꯅꯦꯕ ꯄꯤꯀꯣꯛ 2 ꯈꯤꯜꯂꯤꯗꯨꯁꯨ ꯗꯁꯕꯤꯟꯒ ꯀꯩꯀꯩ ꯂꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯀꯪꯗ ꯍꯤ ꯇꯣꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯃꯈꯜ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯍꯥꯟꯒꯩ ꯍꯤ ꯇꯣꯡꯉꯤꯁꯦ ꯏꯁꯤꯡ ꯃꯊꯛꯇ ꯇꯣꯡꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯖꯔꯤꯁꯤꯅ ꯂꯩꯀꯪꯗ ꯇꯣꯡꯉꯤꯅꯦꯁꯦ ꯍꯟꯗꯛꯀꯤ ꯍꯤ ꯑꯅꯤꯁꯤꯅ ꯍꯦꯟꯅ ꯊꯨꯅ ꯁꯥꯕꯅꯦ ꯃꯣꯏꯒꯤ ꯑꯦꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯔꯒ ꯃꯣꯏ ꯍꯥꯟꯅ ꯁꯤꯖꯟ ꯂꯥꯛꯑꯕꯅꯤ ꯃꯣꯏꯁꯨ ꯂꯥꯏ ꯍꯔꯥꯎ ꯈꯣꯠꯄꯒ ꯇꯧꯕꯒꯤ ꯃꯌꯥꯝꯒꯤ ꯇꯨꯔꯤꯁ ꯃꯌꯥꯝꯁꯤ ꯂꯥꯛꯅꯕꯁꯤꯗꯀꯣ ꯇꯧꯕꯁꯦ ꯃꯣꯏ ꯍꯤ ꯀꯣꯟꯗꯦꯅ ꯈꯔ ꯊꯨꯅ ꯁꯥꯕꯤꯌꯣ ꯍꯥꯏꯅ ꯇꯧꯔꯒ ꯁꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯂꯦꯞꯇꯉꯩ ꯑꯌꯨꯛ ꯉꯟꯇꯥꯗꯩ ꯇꯧꯕꯗꯨꯅ ꯊꯦꯡꯉꯐꯥꯎ ꯁꯥꯔꯤꯅꯤ ꯑꯁꯤ ꯗꯝꯄꯔꯒꯤ ꯀꯩꯅꯣꯒꯤ ꯃꯈꯣꯡꯁꯤꯁꯨ ꯃꯅꯤꯡꯒꯤ ꯃꯈꯨꯝꯁꯤꯁꯨ ꯌꯥꯝ ꯂꯨꯝꯕꯖꯥꯠꯅꯤ ꯐꯅꯌꯥꯝꯅ ꯊꯣꯡꯁꯤ ꯈꯨꯂꯨꯝꯅꯤ ꯃꯤ ꯐꯅꯌꯥꯝ ꯆꯪꯉꯤꯁꯦ ꯄꯥꯛ ꯂꯦꯡꯗꯦꯕ ꯀꯩꯅꯣꯁꯦ ꯌꯣꯠꯁꯦ ꯄꯨꯔꯥ ꯗꯣꯡ ꯗꯣꯡ ꯂꯥꯎꯋꯤ ꯑꯗꯨꯕꯨꯗꯤ ꯅꯨꯡ ꯑꯗꯩꯗꯤ ꯂꯩꯕꯥꯛ ꯌꯥꯝ ꯐꯥꯔꯛꯀꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯍꯤ ꯑꯣꯏꯅ ꯀꯥꯏꯒꯤꯅꯤꯀꯣ ꯁꯤꯗꯒꯤ ꯁꯦꯟꯗ꯭ꯔꯥ ꯇꯥꯟ ꯊꯧꯗꯈꯤꯗꯣꯏꯅꯦꯕ ꯃꯣꯏ ꯁꯦꯟꯗ꯭ꯔꯥ ꯊꯥꯗꯕꯗꯗꯤ ꯌꯥꯝꯅ ꯀꯣꯝ ꯊꯥꯗꯔꯅꯤꯗ ꯃꯅꯤꯡ ꯍꯥꯏꯒꯠꯂꯅꯦ ꯃꯣꯏ ꯐꯨꯝꯗꯤ ꯃꯌꯥꯝ ꯂꯩꯕ ꯃꯔꯛꯇꯨꯗ ꯏꯁꯤꯡ ꯃꯌꯥꯗ ꯗꯛ ꯇꯧꯔꯒ ꯑꯗꯨꯝ ꯖꯔ ꯆꯦꯟꯊꯔꯒ ꯃꯊꯟ ꯇꯥꯖꯒꯅꯤ ꯍꯦꯛ ꯌꯧꯕꯒ ꯑꯗꯨꯝ ꯂꯪꯊꯒꯤ ꯌꯥꯔꯦꯅꯦ ꯑꯗꯨꯝ ꯂꯪꯊꯕꯤꯅꯦ ꯃꯣꯏ ꯏꯟꯖꯤꯟ ꯂꯩꯔꯝꯃꯅꯤ ꯄꯥꯟꯁꯤꯜꯂꯅꯤ ꯃꯣꯏ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯗꯅ ꯊꯧ ꯀꯨꯏꯗꯕꯅꯤ ꯉꯥꯛꯇꯪ ꯍꯥꯞꯆꯤꯜꯂ ꯅꯠ 2 ꯈꯛ ꯂꯩꯁꯟꯕꯒꯗꯅꯤ ꯊꯥꯅꯕꯩ ꯋꯥꯅꯦ ꯐꯥꯅꯕꯒꯤ ꯃꯁꯥꯒꯤ ꯏꯟꯖꯤꯟꯗꯤ ꯂꯩꯖꯔꯝꯃꯅꯦꯕ ꯃꯣꯏ ꯐꯤꯠꯇ ꯂꯣꯏꯅ ꯀ꯭ꯂꯤꯞ ꯏꯟꯖꯤꯟ ꯐꯥꯅꯕ ꯀ꯭ꯂꯤꯞꯇꯨ ꯈꯛꯇ ꯐꯥꯖꯤꯜꯂꯅꯤ ꯅꯠ ꯂꯩꯁꯜ ꯅꯠ ꯑꯅꯤ ꯂꯩꯁꯜꯂ ꯑꯗꯨꯝ ꯌꯥꯔꯦꯕ
swimming pool สาบยากกัน10 feet มุกปากปลาดูก็8 feet มุกสร้างมา ใหญ่ swimming pool ให้ใจพยายามมาซุ่ม swimming pool ใหญ่ชาบใหญ่ ชิงหายเจ็ดแล้วก็ตัวนี้ swimming pool ลอยตัวนี้ละ ชาบดีใหญ่บอกเลยนะมีหลากหลายมันชาบอยู่นะดูก็คุยกันที่ไฟเบอร์วันนี้เนาะโรเมทเทนซ์มาปานเด็กลอยลงวันนี้เนี่ยมันดีคิดถึง costly โอ้ยบ่อันนี้มีสิ่งที่นะไอ้ปกติปั๊มนะบ่เลยนะแต่ยังใช้แต่ที่พังมันนะเตะบ่ใช่ที่พังมันนะเตะบ่อันนี้นะไม่กี่ดีสิอันนี้มาปานเด็กไปก็เรียกว่าโรเมทเทนซ์มาปานเด็กนี่ดูก็เรื่องดำมาซาจารมินะมันเสียสิเดนโฮมบราจมาปานเด็กคุยนะสิมาฮีมาเสียมาตำดำมันเสียมวยน่ะเสียจงมักที่อันจันสับจันขังเด้เปดเดิลโบเซ่มวยมันคุยนะสิเดไอทีกุปีดนะมวยน่ะเด60กุปีมาเลยบ่60สิเดมวยน่ะ transport ตัวปรกปนเนี่ยไกลเนี่ยตัวว่าดีดีมันสิต้องมานาบจานี่บ่อาดมันดีหงบ่ปรกปนบาราดต่างกันนี่นะอะดูก็บาราดอะดูก็มวยรีคำให้ตัวเกดมวยปรกันลำบีดกาลีดกายบุคคลปตัวเซ่เชมบีนะมีเลยแต่คนเชมดูคุยนะต้องจะลากกันด้วยเนี่ยอะดูคุยนะต้องเชมเองบ่เชมเนี่ยอะดูนะไม่ยามสินะสิเซ่มาปานดีกี่ลาวเรื่องตัวเซ่คนดีเลยลาวเรื่องเซ่มาปานกี่สินะก็ไม่ต้องยีดมวยสินะตัวมาสักเซ่ที่พัฒนาแล้วก็เกียร์ก็มาสักพัฒนาหลักว่าแต่ว่าดูคุยนะฟินิชเดินพัฒนาหลักกันเนี่ยอะดูคุยนะคุณภาพจะคุยนะกันบรมเดชาบะมาสักพัฒนาจะคิดตั้งดีวัดไปแต่เนี่ยมาปานกันยังนับแต่ดีอะดูเดชปะอะดูกันบกี่วันเนี่ยอะดูนั่นเนี่ยซีเชนรากิสินะมวยเดซีนริบะฮีเจยามมันเนี่ยมวยมาปานนี่มันยาวเนี่ยบะอะดูคุยดีกี่เราเลยจะฮีเตาเตะเราเลยจะตอนนี้มาปานนี่เราดูก็คุยดีเราจะก็ไปสาเจดมาเนี่ยมาหนักกี่ภาษาอะดูให้รีเพย์ตัวบุดีคุยตัวดูบะโอเคมาปานนี่มีเนี่ยหลักปีเดียวรีเพย์ตัวอะดูสิดกี้โอ้ยบะกี้หน่วยแบบนั้นคุยคัสตอมไมซ์โอ้ยบะไซส์ให้จะไปอะไรนะอะดูให้จะไปสิดกี้ตั้งช่างอันบิวเซตเตลันบิวอะดูครับปิกป้าป้ามีคนลีอีรำดำมารุนดัสูอีมารุนดัสูต้องชันอะไรนี่มวยน่ะให้ดูมงดมวยน่ะป้ามงดสิดชีฮับปี้อยู่สิตัวอยู่เลยนะฮับได้อะดูนี่ตัวมวยป้ามงดสารีนี่อะดูนี่แค่นั้นว่าจะดูก็อะดูคัพเปิลสารีนี่ดูก็สิดีรีเพย์ริงอะดูกายบะจีนี่เลยเตะแต่เชมยังไงคนจะดูลานี่มาปานนี่มีลาเชมบีเดียวมวยเด้ออะดูสิกิดมักตัดดินอยเราจะพลาสติกอะไรแบบนี้นะมวยแต่ต้องเชื่อมให้รังกันด้วยเนี่ยสิ่งไม่ดีอะดูเชมนี่เลยนะอุปเลยปนเทปอะดูเชื่อมดำสุยาปนเทสิได้ลากมาตำแต่กำไมนะอุปเลยจะดำนี่นะดูเชมบีนี่มีอะไรเลยเชมนี่เลยรีเพย์ริงตัวข้างกิจตัวนี่พอลินหานี่ก็เลยไอดีไฟเบอร์ซิกลาสไฟเบอร์กี่ปนเซ่อะดูเลยบุเลยตาดิดูเชื่อมไม่ยาวปนเชื่อมไม่ยาวปนนี่มาดิlifetime ซะแล้วนี่ขนาดกูมาขนาดพลาสติกเนี่ยขนาดบุษยาพลาสติกเนี่ยอะดูเนี่ยมวยนะอะดูเนี่ยแค่นั้นดิเซ่ไม่อำนาจดีพลาสติกอันนั้นเลยอูบก็พลาสติกตัวที่สิ่งก็คือสินะไฟเบอร์นี่นะมูกันมัน lifetime มันสิจะกลายเลยนะ lifetime มันเอาเชื่อมเลยดัชบินมันสิจะมวยกลายแล้วเชื่อมบิวเองพอเลยเชื่อมด้วยนี่อะดูหันมาสัมมันปูสักทีนึงมาเนาะกี่ดุมเล่ากี่บ่มาเนาะสัปดาห์นะหันมาปูสักทีนึงไปคงจงกีวาร์เมมโมเรียลมาทักตะกันทำมีบ่จะโอ้โจดัชบินกี่ตัวคุยดีนี่สิจะชาบังตัวนี้อะดูรีเพย์ริงยาวันนี้นะคนน่ะตุ่มกังลาตัวสุดเลยไปตัวอะดูคุยดีเล่าวันนี้กังลาตัวมวยอูกีกันเลยไปตัวอูกีสุดเลยไปนี่มวยตัวอูมากักมันไปตัวอะดูมาดูคุยกันตัวนี้ยูดกันเลยดูสิเนี่ยเบียร์กับมงกี้ก็ตัวจริงสมัยเอาตัวฮีดัตตัวมุดตัวเงี้ยตัวฮีดัตตุ่มมาสิแกฮิปเตอร์มาสิแกยาวตรีไปก่อนก็ยังสิฮีดันนี่ฮิปเตอร์อะไรสิตัวไงมามังดะปูตัวไงมามังเสียสักคนฮิปเตอร์อะไรเนี่ยหน่วยจักจะเสร็จแล้วก็ฮีดัฮิปมาสิอันนั้นสุดเลยกังดะRosan naga efek tak kedumak positif ui mau di sana karena aduh tumda berarti nuai mayam kari gumba si gumba hi si sudum anu bawa order kayak lay bro Rosan hi ahum lay di si sama na ba si da adu na kai thada kada ba adu moi gi ani mane sentra gi ani hai je si sama na ba moi mapu amta ne moi ahum ma wali hi se masing je kon da ba ni ko ni lak pa se na hen ni lak pa yam hen ba di hayมีสิเลยนะงาปอท่าไปสิง่ายแต่ว่าต้องจัดในแต่นะเช่นไรตัวนะสุดที่กุมบ่ไกกุมบ่คุยไปจะพอไปจะปากกุมบ่ไกกุมเนี่ยจัดในแต่นะนอจิกแต่ดูนะมวยยำนะยาอย่างที่มวยทุนนะปีบิวให้เนี่ยดูคนจะสาวแล้วตาทอดคิดด้วยตาทอดคิดด้วยค่อยหัวประมาณตำยาวเลยตาเสียไอ้ทอดคิดว่าก็ค่อยไอ้นั่นตุ้มจะดีไปขี่เสียงปูแค่นี้ว่าไอ้หัวละนี่หัวจิกจะหัวละนี่ตัวอาตะกี้ตัมเปอร์เสียอาเซียมุกทางจะละนี่บ่ก็ตัมเปอร์ทางจะละนี่ทงจะละนี่ตัวก็เขาโดกเลยไม่ยามที่ขี่ตัวงสักกี่อะไรที่หน่วยนี่ไอ้ที่มาทักกี้พัมบัมตัวงสักกี่แบบแก้มใกล้ด้วยหรอนุ่งชาดิก็ชาดินุ่งชาบดิชานี่ไอ้ที่พัมบัมกี่วันที่สมัยนั้นคุยสร้างอะไรเนี่ยตุ้มมาสักกี่สุยาด้วยเนี่ยบ่กดรกคดีตัวเลยนี่เมื่อสิมาทักหับเสร็จแล้วกันนะรุมพังกันนี่นะ
4ꯃꯨꯛ ꯊꯥꯡꯗꯧꯔꯦ ꯃꯌꯥꯝ 인터레스 4ꯃꯨꯛ ꯊꯥꯡꯒꯗꯧꯔꯦ ꯃꯥꯏ ꯀꯣꯛ ꯉꯥꯎꯋꯦ ꯁꯤꯃꯨꯛ ꯊꯥꯡꯒꯗꯧꯔꯦ ꯊꯥꯡꯃꯤꯟꯅꯔꯁꯤ lezi kayno ꯊꯥꯡꯒꯠꯂꯛꯀꯦ 1 2 3 ꯇꯞ ꯁꯤꯃꯨꯛ 이 트럭ꯁꯤꯗ ꯍꯥꯞꯇꯣꯏꯅꯦ 하나 인토가 ꯇꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏ 하나 인토가 막 빠세마가 이 가리 타기로 그러면 하니 ꯅꯨꯡꯉꯥꯏꯕꯁꯨꯀꯣ ꯑꯃꯅꯤ ꯔꯣꯁꯥ ꯁꯤꯗ ꯂꯥꯛꯑꯣ 시 히 인동도 야우기게 일로 네. 생겨세 1 2 일로 트레이너 야래 뭐 말이 들어 일로 손 나간다 제 1 2 3 일로 야래 아동 탱네 빠빠도 닭 라운 탱라가디 고로 라오에 많이 가인 타제 맞아네 시히세 아 야들아 아 시다 많이 한 걸로 하지 기다려 시다 한잔 비로 오바 Zik dampat hujan dore aku Zik dampat tuang ke hei tingak pe abra ngam moi da yan ba botol side le ngoni yan ke tau me ngam ba hauji hapat pa haurani sai du main thogala ka doine sigi dampat se ka ke tau ne do kham se kham sa da ang pa hogre इंजन पालक फेरी ओन दोइने टोकेन लाइ इंजन पालक गोरो थौ नुक्सित चले नुक्सित मखुम कापथोरगनि को पाकैना ताइ तौददि बोतल सिले से बोतल सि नुमै मरु ओन दोइने पाइथोरा दिया आ सि बोतल गै मथक त हापदो टायर पंक्चर ओइ दोरे कापथोरदि फरन कापथोरपनि पाकैना रोशन सिंटेक्स लिटर प्राइस कया नो हंगना रही ने 500 1000 2000 दम हाइबि रमोना 500 से लिसिंग अहुम 500 सी 500 लो सी 300 नि 300 लिसिंग अमगा चनिपान सिंगम चनिपान लिटर दा कौजे लिटर लुपा तरुक लिटर लुपा तरुक अदुगा 500 ना लिसिंग अहुम अदुगा अहुम चौंगा पियुस लई रंग मनम जे हारे अदुगा लिसिंग 1000 ना लिसिंग तरुक लिसिंग तरेट गायना माइ डबल लेयर ट्रिपल लेयर लेबको अदुगा गाय खाइदो 2000 लिसिंग 10 मरी मादि ट्रिपल लेयर दो एन तौन कायदना कोन सही तरह वेंटी पीने बाटअप साबदी आए नाम समझ लाख बिरो हाइरम बनेबा बाटअप से सागेना दि तौने द माइ बाटअप कदी यामना स्मूथ ओइबो दरकार ओइबको अदु माइ स्टील की मोल अम दरकार ओइबा अदु स्टील की मोल दुदी अदु स्टील की मोल दुदी कोइ सिदा साबदी यादबनिना आदा ऑर्डर तौददी यादब अदु मसू सिदी वाव है रसन मसू से तुम कमाई तो बनो है दी रंजोई प्लास्टिक तुम मसू से तुम खन बा ना सगना क्लाइंट ना तुम खन बा कमाई तो ही गिजरो अदुदी तुम मपुदु माइ क्लाइंट ना माइ अपाम दुम हाइरगा खो तौगे है दी हाना येखोगा सिदा मनुंगना सी ओइबा मपानना सी ओइबा काय हाइरका दोइने मोइना दुम अपाम दु खोइना दुम फजना तौबिरो हाइर खोइन तौर जारे अदु मोइना दु खोइदि सि मसू हेन बियो सी होन बियो ममिंग सि थाबियो खोपियो हाइरगा दुम दाइन तौरिनि नंबर है गले स्विमिंग पूल साबे आनी है मैं 5,000 तुम साबे आनी सन 5,000 की साबे आगर है ने सिंटेक्स 5000 की सादे खोइ 2000 मुदन 2000 बाउगे 5,000 सागे हाइ तार सी की कनो सिन साता फाइबर ना सावदी यानी दु मादि ममन खितंग दि तांग बको दोइने अदु मा कन बगिदि माना हेना कलन कुछि जु बचलन
ꯑꯗꯣ ꯍꯤꯒꯤꯁꯦ ꯂꯣꯟ ꯌꯥꯏ ꯀꯥꯏ ꯍꯥꯏꯗꯥꯏꯅꯦ ꯍꯤ ꯂꯧꯕꯁꯦ ꯍꯤꯒꯤ ꯂꯣꯟꯗꯣ ꯇꯧꯈ꯭ꯔꯦ ꯃꯃꯥꯡꯗ ꯐꯦꯁ ꯑꯃ ꯕꯦꯡꯅ ꯇꯧꯔꯒ ꯇꯧꯕꯅꯦ ꯍꯟꯗꯛ ꯑꯃꯨꯛ ꯈꯔ ꯇꯧꯔꯛꯑꯅꯤ ꯍꯤ ꯈꯔ ꯂꯣꯟꯗ ꯊꯥꯗꯣꯛꯇꯣꯏꯅꯦꯕ ꯑꯥ. ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯤ ꯊꯧꯕ ꯑꯗꯩꯗꯤ ꯍꯤ ꯍꯣꯟꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯍꯤꯁꯦ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯅꯦ. ꯕꯦꯡꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯐꯥꯁ ꯄꯦꯁꯀꯤ ꯍꯤ 30-40 ꯄꯤꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯍꯤ 50 ꯄꯤꯅꯕ ꯇꯧꯔꯤꯕ ꯇꯧꯕꯁꯦ ꯊꯥꯡꯒꯔꯣꯝꯒꯤ ꯈꯔ ꯉꯥꯏꯈꯣꯡꯂꯣꯝꯒꯤꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕꯣꯛꯄꯤ ꯎꯄꯣꯛꯄꯤ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯝ ꯇꯧꯋꯤ ꯔꯟꯖꯤꯇꯥ ꯌꯥꯎꯔꯛꯄ꯭ꯔꯣ ꯀꯔꯝꯕꯅꯣ ꯈꯪꯗꯦ ꯍꯪꯉꯣ ꯃꯣꯏꯗ ꯑꯗꯨꯗ ꯌꯥꯎꯔꯛꯄ꯭ꯔꯣ ꯔꯟꯖꯤꯇꯥ ꯀꯃꯦꯟꯗ ꯁꯤ ꯃꯃꯥꯏ ꯈꯔ ꯂꯩꯊꯣꯛꯁꯤꯔꯣ ꯔꯟꯖꯤꯠ ꯀꯧꯕ ꯌꯥꯎꯕ꯭ꯔꯥ ꯔꯟꯖꯤꯠ ꯀꯧꯕ ꯌꯥꯎꯗꯦ ꯍꯥꯏꯁꯤꯗꯤ ꯀꯅꯥꯅꯣ ꯔꯟꯖꯤꯠ ꯀꯧꯕ ꯍꯪꯉꯦ ꯍꯥꯏꯁꯦ ꯔꯟꯖꯤꯠꯇ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕꯤꯌꯨ ꯍꯥꯏꯔꯤꯅꯦ ꯑꯝꯇ ꯀꯨꯝꯃꯛꯇ ꯌꯥꯔꯣꯏꯅꯦ ꯍꯣꯔꯦꯟ ꯂꯣꯏꯔ ꯇꯧꯔꯁꯤ ꯀꯃꯦꯟ ꯊꯥꯔꯛꯏꯅꯦ ꯌꯥꯝꯅ ꯃꯤ ꯃꯌꯥꯝꯅ ꯏꯟꯇꯔꯚꯤꯌꯨ ꯑꯝꯇ ꯇꯧꯕꯤꯌꯣ ꯔꯟꯖꯤꯠꯀꯤꯅ ꯀꯜꯂꯁꯦ ꯀꯜꯂꯦ 1 2 3 ꯑꯁ ꯇꯌꯥꯔꯗꯣ ꯍꯥꯞꯄꯒꯤ ꯃꯥꯜꯂꯦ ꯆꯠꯇꯩꯗꯣ ꯇꯌꯥꯔꯗꯨꯅ ꯃꯥꯜꯂꯦꯗ ꯅꯣꯏ ꯆꯠꯇꯩꯗꯣ ꯂꯩꯍꯧꯔꯦ ꯏꯟꯈꯠꯂꯦ ꯏꯟꯈꯠꯂꯒ ꯁꯦꯝꯃꯁꯦ 1 2 3 ꯇꯌꯥꯔ ꯅꯞꯄ ꯃꯥꯜꯂꯦ ꯇꯥꯌꯔꯅ ꯒ꯭ꯔꯤꯞ ꯑꯣꯏꯅ ꯐꯥꯔꯕ ꯃꯣꯏ ꯊꯥꯡꯒꯠꯂꯒ ꯄꯤꯄꯥ ꯁꯤꯟꯒꯗꯕ ꯃꯤꯁꯦ ꯌꯥꯝꯗꯕ ꯃꯥꯜꯂꯦ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯏꯟꯈꯠꯂꯦ 1 2 3 ꯌꯥꯔꯦ ꯊꯥꯡꯒꯠꯂꯁꯦ ꯇꯥꯌꯔ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤꯗꯨ ꯑꯣꯏꯅ ꯇꯧꯍꯜꯂꯣ ꯕꯣꯇꯜ ꯍꯥꯞꯈ꯭ꯔꯦ ꯕꯣꯇꯜ ꯍꯥꯞꯄꯕ꯭ꯔꯥ ꯑꯗꯨꯒꯤꯅꯤ ꯄꯣꯠꯁꯦ ꯃꯌꯥꯝ 2,60,000 ꯃꯌꯥ ꯂꯩ ꯏꯟꯈꯠꯂꯦ ꯊꯥꯡꯒꯠꯇꯗꯤ ꯌꯥꯔꯣꯏ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄꯤꯔꯣ ꯊꯥꯡꯒꯠꯇꯗꯤ ꯌꯥꯔꯣꯏ ꯊꯥꯡꯒꯠꯂ ꯏꯜꯂꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯏꯟꯗꯁꯇ꯭ꯔꯤꯗꯅꯦ ꯑꯩꯈꯣꯏ ꯀꯦꯞꯁꯟꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯞꯆꯕꯅꯦ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯔꯣ ꯑꯗꯨꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯁꯤꯡ ꯊꯥꯡꯒꯠꯂꯦ ꯂꯨꯝꯕ꯭ꯔꯥ ꯂꯨꯝꯗꯤ ꯂꯨꯝꯕ ꯖꯥꯠꯅꯤꯅꯦ ꯃꯁꯦ ꯈꯜꯂꯦ ꯏꯟꯕ ꯌꯥꯎꯗ ꯌꯥꯗꯦ ꯌꯧꯔꯣ ꯂꯣꯛꯇꯥꯛ ꯌꯧꯔꯣ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯆꯠꯄꯅꯤꯀꯣ 1 2 ꯌꯧꯔꯕ꯭ꯔꯥ ꯀꯦꯖꯤ 5 ꯇꯧ ꯌꯨꯛ ꯄꯨꯗꯕꯅꯤꯅ ꯀꯦꯃꯦꯔꯥ ꯄꯥꯏꯅ 1 2 ꯆꯥꯃꯤꯟꯅꯕ ꯍꯥꯎꯕꯅꯤ ꯄꯨꯃꯤꯟꯅꯕ ꯌꯥꯝꯕꯅꯤ ꯑꯗꯨꯝ ꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯀꯣ ꯏꯖꯦ ꯅꯨꯡꯗꯥꯡ ꯏꯟꯖꯥꯡ ꯍꯥꯎꯇꯕꯗꯤ ꯌꯥꯔꯣꯏ ꯌꯧꯗ꯭ꯔꯤꯕꯣ ꯕꯝꯄꯔ ꯊꯥꯗꯔꯣ ꯌꯥꯔꯅꯤ ꯃꯥꯏ ꯊꯥꯅ ꯑꯩꯈꯣꯏ ꯗ꯭ꯔꯝ ꯑꯃ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯉꯥꯛꯂꯧ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯗꯩ ꯑꯃꯨꯛ ꯏꯟꯈꯠꯄ ꯍꯧꯕ ꯌꯥꯔꯦ ꯄꯨꯔꯥ ꯊꯥꯗꯔꯣ ꯄꯨꯔꯥ ꯊꯥꯗꯔꯣ ꯌꯥꯔꯅꯤ ꯁꯤꯗꯩ ꯊꯥꯗꯕ ꯌꯥꯔꯅꯤ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯁꯤ ꯑꯣꯏꯗꯤ ꯇꯌꯥꯔꯗꯨ ꯂꯧꯊꯣꯛꯁꯦ ꯇꯌꯥꯔꯗꯨꯅ ꯅꯞꯄ ꯃꯥꯜꯂꯦ ꯀꯤꯡ ꯐꯤꯁꯔ ꯄꯥꯏꯈ꯭ꯔꯦ ꯀꯤꯡ ꯐꯤꯁꯔ ꯇꯌꯥꯔꯗꯨꯅ ꯅꯞꯄ ꯃꯥꯜꯂꯦ ꯄꯥꯏꯐꯝꯗꯤ ꯑꯩꯈꯣꯏꯗ ꯀꯥ ꯍꯦꯟꯅ ꯋꯥꯍꯜꯂꯣꯏꯗꯕꯅꯤ ꯀꯤꯡ ꯌꯧꯔꯕꯣ? ꯐꯤꯁꯔ ꯄꯥꯏꯍꯟꯒꯗꯕꯅꯤ ꯅꯣꯏ ꯔꯟꯖꯨ ꯄ꯭ꯂꯥꯁꯇꯤꯛ ꯁꯥꯕ ꯍꯩꯇꯕꯅꯤ ꯀꯤꯡ ꯐꯤꯁꯔ ꯍꯥꯏꯁꯦ ꯄꯥꯏꯍꯟꯒꯗꯕꯅꯤ ꯃꯁꯥ ꯄꯥꯜꯂꯦ ꯇꯧꯕꯤꯕ ꯌꯥꯕꯅꯤ ꯌꯥꯝ ꯂꯣꯏꯅ ꯀꯤꯡ ꯐꯤꯁꯔ ꯍꯥꯏꯁꯦ ꯄꯥꯏꯒꯗꯕꯅꯤ ꯀꯩꯅꯣ ꯅꯣꯏꯗ ꯄꯥꯏꯍꯟꯗ꯭ꯔꯤꯁꯦ ꯌꯥꯝ ꯂꯨꯝꯃꯦ ꯇꯣꯀꯦꯟ ꯂꯥꯏ ꯀꯩꯒꯤꯅꯣꯗ ꯁꯦ ꯒ꯭ꯂꯥꯁ ꯐꯥꯏꯕꯔ ꯃꯦꯇꯔꯤꯌꯦꯜ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯅꯨꯡꯗ ꯁꯇ꯭ꯔꯛꯆꯔ ꯃꯌꯥꯝ ꯌꯥꯎꯋꯦ ꯎ ꯃꯈꯜ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯎꯅꯤꯡꯊꯧ ꯍꯥꯏꯇꯥꯔꯦ ꯈꯪꯒ꯭ꯔꯥ ꯈꯪꯒ꯭ꯔꯥ ꯌꯥꯎꯋꯦ ꯈꯪꯒ꯭ꯔꯥ ꯍꯥꯏꯕ ꯎꯁꯤꯁꯨ ꯑꯔꯨꯝꯕ ꯎꯅꯦꯕꯀꯣ ꯋꯦꯠ ꯂꯩꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦ ꯋꯦꯟꯁꯤ ꯂꯩꯅꯕ ꯑꯗꯨꯅ ꯍꯤ ꯍꯥꯏꯁꯤꯗꯤ ꯌꯥꯡ ꯇꯥꯔꯗꯤ ꯇꯥꯎꯕ ꯌꯥꯔꯣꯏꯗꯣꯏꯅꯤꯅ ꯇꯥꯎꯒꯦ ꯍꯥꯏꯇꯥꯔꯗꯤ ꯕꯣꯇꯜ ꯑꯁꯦ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯃꯌꯥꯝꯁꯨ ꯁꯦꯝꯕꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕ ꯄꯩꯁꯥ ꯏꯆꯪ ꯆꯪꯗꯕꯤꯗ ꯑꯗꯣ ꯃꯌꯥꯝ ꯇꯣꯡꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯋꯦꯠ ꯍꯥꯞꯇꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯏꯁꯇ꯭ꯔꯛꯆꯔꯁꯤꯁꯨ ꯀꯟꯗ ꯌꯥꯗꯕ ꯑꯗꯨꯗꯨꯒ ꯆꯍꯤ ꯀꯌꯥꯅꯦꯕ ꯋꯥꯔꯦꯟꯇꯤ ꯄꯤꯕꯗ ꯆꯍꯤ 50 ꯆꯍꯤ 50 ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯑꯦ ꯆꯍꯤ ꯍꯥꯏꯗꯤ 50 ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯄꯤꯕ ꯄꯣꯠ ꯑꯃ ꯋꯥꯔꯦꯟꯇꯤꯁꯤꯗ ꯃꯥꯏ ꯋꯥꯔꯦꯟꯇꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯉꯁꯤ ꯄꯨꯔ ꯀꯥꯏꯔꯦ ꯈꯣꯠꯂꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯗꯤ ꯃꯨꯚꯦꯕꯜ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯀꯥꯏꯕ ꯇꯣꯏꯕꯗꯤ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯑꯗꯨ ꯃꯥꯒꯤ ꯃꯄꯥꯡꯒꯜꯁꯤꯗꯤ ꯑꯗꯨꯝ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯔ ꯁꯤꯖꯤꯟꯅꯕꯗꯣ ꯄꯨꯔꯥ ꯃꯉꯣꯟꯗ ꯇꯠꯄ ꯈꯣꯠꯄ ꯂꯩꯔꯔꯣꯏꯗꯅ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯇꯥꯏꯇꯥꯅꯤꯛꯀꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯎꯟ ꯃꯇꯨꯝ ꯂꯩꯔꯝ ꯎꯟ ꯃꯇꯨꯝ ꯂꯩꯔꯝꯃꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧ ꯇꯥꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯣꯏꯗ ꯑꯝꯇ ꯍꯪꯉꯨꯒꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯌꯥꯝꯕ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦ ꯌꯥꯅꯤꯀꯣ
ꯌꯥꯝꯕꯗ ꯋꯥꯍꯝ ꯇꯥꯛꯆꯒꯦ ꯀꯔꯤꯒꯨꯝꯕ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯏ ꯃꯌꯥꯏꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯇꯥꯏꯇꯥꯅꯤꯛꯀꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯎꯟ ꯃꯇꯨꯝ ꯑꯃ ꯂꯩꯔꯝ ꯇꯥꯔꯗꯤ ꯁꯦ ꯔꯟꯖꯣꯏ ꯄ꯭ꯂꯥꯁꯇꯤꯛꯅ ꯁꯥꯏ ꯍꯥꯏꯗꯨꯅꯁꯨ ꯎꯄꯥꯏ ꯂꯩꯗꯧ ꯃꯥꯟꯗꯦ ꯇꯥꯏꯇꯥꯅꯤꯛ ꯐꯥꯎ ꯂꯨꯞꯈꯤꯕ ꯂꯨꯞꯈꯤ ꯑꯗꯨꯅꯦ ꯑꯗꯨꯗꯗꯤ ꯍꯣꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯔꯟꯖꯣꯏ ꯄ꯭ꯂꯥꯁꯇꯤꯛꯅ ꯍꯥꯏꯁꯦ 50 years ꯋꯥꯔꯦꯟꯇꯤꯅꯦꯕ ꯀꯔꯤꯒꯨꯝꯕ ꯑꯀꯥꯏꯗ ꯌꯥꯝ ꯀꯜꯂꯦ ꯑꯗꯨ ꯂꯣꯛꯇꯥꯛꯇꯗꯤ ꯎꯟ ꯃꯇꯨꯝꯗꯤ ꯂꯩꯒꯗꯕꯗꯤ ꯃꯥꯟꯗꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯖꯔꯤꯖꯥꯠꯅꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯎꯟ ꯃꯇꯨꯡꯒ ꯂꯥꯛꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯔꯥꯟ ꯇꯝ ꯉꯝꯕꯅꯤ ꯑꯁꯤꯒꯤꯗ ꯑꯁꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯕꯣꯠ ꯊꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯄ꯭ꯂꯦꯠꯐꯣꯝꯒꯤ ꯅꯥꯀꯟꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯡꯕꯗ ꯖꯩꯁꯤꯟꯕꯗꯣ ꯑꯗꯨꯒꯤ ꯃꯄꯥꯁꯤ ꯑꯉꯥꯡꯕ ꯂꯩꯔꯤꯁꯦ ꯑꯁ꯭ꯋꯥꯏꯒꯤ ꯁꯤꯒꯤ ꯃꯄꯥꯁꯤꯗ ꯁꯤ ꯃꯄꯥꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝ ꯁꯣꯛꯀꯜꯂꯤ ꯑꯩꯈꯣꯏ ꯖꯩꯁꯤꯟꯐꯝ ꯍꯥꯏꯇꯥꯔꯦ ꯕꯣꯠ ꯊꯥꯡꯐꯝꯒꯤ ꯃꯌꯥꯏꯁꯦ ꯑꯗꯨꯅ ꯑꯁꯤ ꯊꯧꯔꯤꯕ ꯃꯤꯗꯨꯒꯤ ꯃꯈꯨꯠꯇꯁꯨ ꯂꯩꯔꯦꯀꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯦ ꯑꯗꯨꯗꯨꯒ ꯉꯥꯛꯀꯗꯕ ꯃꯤꯗꯨꯒꯤ ꯃꯄꯥꯡꯒꯟꯗꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯂꯩ ꯑꯗꯨ ꯅꯨꯡꯁꯤꯠ ꯀꯜꯂꯒꯗꯤ ꯁꯨꯃꯥꯏꯅ ꯊꯣꯛꯑꯦ ꯅꯨꯡꯁꯤꯠ ꯁꯤꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜꯗꯣ ꯇꯧ ꯉꯝꯃꯦ ꯑꯗꯣ ꯃꯤ ꯃꯃꯥꯡꯗ ꯉꯥꯛꯄꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏ ꯊꯧꯔꯤ ꯃꯤꯗꯨꯗ ꯉꯥꯛꯇꯁꯨ ꯉꯝꯗꯦ ꯉꯁꯥꯏꯒꯤ ꯍꯤꯁꯦ ꯑꯣꯛꯀꯗꯕ ꯂꯩꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯅꯤ ꯐꯥꯕꯁꯦ ꯑꯗꯨ ꯐꯥꯕꯤꯕꯒꯤ ꯃꯄꯥꯡꯒꯟꯗꯁꯨ ꯂꯩꯔꯦꯕ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯕ ꯊꯥꯡꯒꯠꯈ꯭ꯔꯦ ꯃꯊꯛꯇ ꯃꯌꯥꯝ ꯌꯧꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯤꯅ ꯍꯤꯒꯤ ꯃꯈꯥꯗꯅꯦ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯍꯤꯒꯤ ꯍꯦꯛ ꯃꯈꯥꯗ ꯃꯌꯥꯝꯅ ꯄꯥꯛ ꯎꯔꯣꯏꯗꯕ ꯁꯤꯟꯅꯤꯀꯣ ꯍꯤꯒꯤ ꯃꯈꯥꯗ ꯀꯤꯡꯐꯤꯁꯔ ꯃꯌꯥꯝ ꯉꯁꯥꯏ ꯄꯥꯏꯔꯝꯗꯕꯗꯣ ꯂꯧꯕ ꯆꯠꯄꯗ ꯑꯩꯈꯣꯏꯗ ꯍꯧꯔꯝꯗꯦ ꯍꯥꯏꯔꯤ ꯑꯗꯣ ꯃꯌꯥꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯊꯦꯡꯅꯔꯨꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯁꯨꯝ ꯎꯅꯔꯒ ꯍꯤ ꯂꯧꯕ ꯆꯠꯂꯨꯁꯦ ꯍꯥꯏꯔ ꯍꯧꯅꯔ ꯂꯥꯛꯄꯖꯥꯠꯅꯤ ꯋꯥꯔꯧꯕꯤꯒꯅꯣ ꯃꯊꯪ ꯁꯨꯔꯦꯁ ꯅꯣꯡꯃꯥꯏꯊꯦꯡ ꯃꯊꯪꯒꯤꯗ ꯁꯣꯏꯗꯅ ꯌꯥꯎꯕꯤꯔꯛꯑꯣ ꯏꯆꯤꯜ ꯏꯅꯥꯎꯈꯣꯏꯁꯨ ꯊꯦꯡꯅꯕ ꯉꯝꯅꯕ ꯍꯧꯖꯤꯛ ꯀꯟꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯍꯦꯛꯇ ꯊꯥꯡꯃꯤꯟꯅꯔꯁꯤ ꯁꯦꯝꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯀꯟꯅ ꯍꯧꯖꯤꯛ ꯍꯣꯠꯅꯃꯤꯟꯅꯔꯤ ꯇꯥꯌꯔꯅ ꯃꯈꯥꯗ ꯁꯤꯗ ꯂꯩꯁꯦ ꯇꯥꯌꯔ ꯑꯃ ꯉꯥꯛꯑꯒ ꯂꯩꯁꯦ ꯀꯟꯅ ꯆꯤꯡꯊꯔꯒ ꯑꯦꯡꯒꯜ ꯁꯦꯝꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯈꯣꯏ ꯀꯤꯡꯐꯤꯁꯔꯁꯦ ꯑꯁꯦꯡꯕ ꯑꯄꯥꯏꯕꯅꯤꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯄꯥꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝ ꯈꯤꯇꯪꯕꯨꯗꯤ ꯆꯪꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯁ꯭ꯇꯤꯜ ꯃꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯀꯣ ꯄꯥꯏꯕ ꯍꯧꯈ꯭ꯔꯦ ꯁꯤ ꯄꯥꯏꯔꯣ ꯍꯥꯏꯗꯅ ꯀꯤꯡꯐꯤꯁꯔꯁꯦ ꯄꯥꯏꯍꯜꯂꯤꯁꯦ ꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯉꯁꯤ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯗ ꯇꯤꯟꯈ꯭ꯔꯅꯤꯀꯣ ꯑꯗꯣ ꯉꯁꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯤꯗꯤꯝ ꯂꯥꯏꯟꯗ ꯊꯧꯗꯣꯔꯛꯄꯗ ꯎꯔꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯉꯁꯤꯒꯤ ꯀꯤꯡꯐꯤꯁꯔ ꯑꯃꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯔꯦꯠ ꯕꯨꯜ ꯂꯩꯀꯣ ꯑꯥꯗ ꯔꯦꯠ ꯕꯨꯜ ꯂꯩꯁꯦ ꯔꯦꯠ ꯕꯨꯜꯒ ꯀꯤꯡꯐꯤꯁꯔꯒ ꯉꯁꯤ ꯂꯥꯛꯑꯅꯤꯀꯣ ꯃꯌꯥꯝ ꯂꯣꯛꯇꯥꯛꯇ ꯇꯥꯔꯗꯣꯏꯅꯤꯀꯣ ꯊꯥꯡꯒꯠꯂꯁꯦ ꯈꯨꯠꯀ ꯆꯞꯈꯤꯅꯤꯀꯣ ꯇꯥꯌꯔꯁꯤꯁꯨ ꯃꯊꯧ ꯐꯖꯅ ꯇꯧꯋꯤꯅꯦ ꯁꯦ ꯇꯥꯌꯔꯁꯦ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯪꯊꯣꯛꯏꯕ ꯇꯥꯌꯔꯁꯦ ꯃꯐꯝꯁꯤꯗꯗꯤ ꯃꯌꯥꯝ ꯁꯤꯖꯤꯟꯅꯐꯝ ꯂꯩ ꯄꯣꯠꯁꯦ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯊꯤꯕꯕꯨ ꯑꯣꯏꯒꯦꯔꯥ ꯐꯖꯕꯕꯨ ꯑꯣꯏꯒꯦꯔꯥ ꯃꯐꯝ ꯆꯥꯅꯕꯨ ꯂꯩ ꯇꯥꯔꯦ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯐꯝ ꯂꯩ ꯀꯣ ꯃꯤꯗꯁꯨ ꯃꯉꯥꯏꯔꯦ ꯅꯠꯇ꯭ꯔꯥ ꯃꯁꯛ ꯊꯤꯕ ꯃꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯨꯝꯕꯒꯤꯁꯨ ꯁꯤꯖꯤꯟꯅꯐꯝ ꯂꯩ ꯍꯥꯏꯖꯔꯤꯕ ꯑꯗꯣꯃꯁꯛ ꯐꯖꯕ ꯃꯤꯒꯤꯁꯨ ꯁꯤꯖꯤꯟꯅꯐꯝ ꯂꯩꯔꯝꯒꯅꯤꯀꯣ ꯃꯁꯛ ꯊꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯖꯤꯟꯅꯐꯝ ꯂꯩꯌꯦꯕ ꯁꯛ ꯎꯠꯇꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯐꯝ ꯍꯥꯏꯇꯥꯔꯦꯅꯦ खाकी टुपी उपिदो जोयचंद्रनी हारी यामा जोयचंद्र खाकी टुपी उपा काइनो सोम लाइरे ओ माने कोरे हाउ खुबैसे मयामना सुम कौरकपनिदा सुम कौजबनिदा अखंग मीना कमेंट इबिरकपा मोन क्या लोंगे हाय मैम लिसिंग टोन अहुम 3000 सॉरी ꯑꯩ ꯈꯪꯗ꯭ꯔꯦ ꯆꯞ ꯆꯥꯕ ꯀꯌꯥꯝ ꯂꯨꯃꯟꯒꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯊꯥꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯗ ꯍꯪꯖꯒꯦ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯍꯪꯉꯔꯣꯏ ꯑꯗꯣ ꯊꯥꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯋꯦꯠ ꯆꯥꯎꯔꯛꯄ ꯈꯪꯕꯤꯒꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯕ꯭ꯔꯥ ꯀꯌꯥꯃꯨꯛ ꯂꯨꯃꯟꯒꯗꯧ ꯃꯥꯟꯒꯦ ꯁꯤꯒꯤꯁꯦ ꯑꯁꯥꯕ ꯃꯤꯗ ꯍꯪꯕꯤꯔꯨꯅꯨ ꯑꯁꯥꯕ ꯃꯤꯗ ꯍꯪꯕꯤꯔꯨꯅꯨ ꯌꯥꯕ ꯆꯥꯎꯔꯛꯄ ꯀꯌꯥ ꯂꯨ ꯍꯥꯏꯐꯦꯠ ꯊꯥꯡꯉ ꯌꯦꯡꯕꯤꯌꯣ ꯀꯌꯥꯃꯨꯛ ꯂꯨꯃꯟꯒꯗꯒꯦꯗꯣ ꯂꯥꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯗꯧꯔꯒꯦ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯔꯦ केजी 2,000 हेन ओके अतोपदसु दुम हंगजगे कयाम ओइदोइनो दो मिन लौथोकसे दुदुगा कया ओइदोइनो दो पानासे यामा केजी कयाम लुमन दो मांगी सिसिबो अदुम आइ कैमरा ऑन जलारो हाबिरोने यामा केजी कयाम लुमन दो माले सि हिसा तोलम मखाई खरा हेलब अदु मिना हाइबा ताबनिदा याम बै वखंदा लेबदो यामना हाइबे थांबिरो दो वेट सि बाउ लेनि दो हाबिरो हाबिनि केद्रो अय वखंदा दे तोलमा खरा कलपति लेद्रे खल्ले लिसिंग केजी लिसिंग खदि हेलेबो सोइदना पा hàng mà tầm đông khai tàu rồi nó trap pot xe, quay giao đập suy giảm một tí hi nên yang yang cái máy tung yang cái chơi mà, lại khu tiếng cái tàu suy giảm rồi rất là, lại khu tiếng cái tàu với đập đồ, quay giao đập cái yang yang cái gì, đó si hi xin đây mà lục tác tăng cái si đây cái tàu rồi này quả, mà cái tham môi đây cái gì phao ấy, yam nungai ba phao ấy, aduga khoi na je ning mom na khoi ju makhan kaya gi bon ne khoi senda gi hu thammi je adu khoi mathang che hi de bot makhan kaya mathang na sum loga yam gi seba ji matik cha na to ga na duma na de ke ado yam ba ngasi se leader se kana oi bi doi ne ba lak pi ri se tang hai bi yu ba
especially amtang nanauna akhoi mayam gi oiba suggestion amtang thamjage leader se ngasigi oiba leader hai tare mana hai ga di yare ka hai ba amadi yaurangani khallida lead toroga lakpi ba hai tare makok chingaga Yamaranja, leader oidor Yamana. Ado quite a hand leader to us, quite a hand chicken out, you know. What's Cassi Lak Pivasida? Yamasam Lapu. Mayam Sum Habira Panebo. Hosicandi Sum Hosicandi Sum Manipuri Haida Imalon the Tone, Maming Sum Pam the Reva Mayam say. Handaki Sibudi Hoi, Kingfisher Tone Gray, Adoidi Kingfisher High Subrana Soba, Maming Niqua, Zapman among the space from a Peter and Kota Zapman and the Hona Riva. Aduga, Amasina, Red Bull Kaureva. Matanga Kadoriva he say, Ani, Humuali Mali Logo say. Ado Mayam Tana Viraga, Halaman, Mayam Tana Viraga, Ming say, Kogi, Manipurigi, Loan Oibayaba, Haitarene. Pazaba Ming Manipuri Londa, Imalonda, Tonbi, Yavra, have a Simayam, some high Villa Panico. Yaman Tampuka Piragadiam, I don't want it. ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤꯁꯨ ꯂꯩꯔꯤꯕ ꯕꯣꯠꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯡ ꯊꯣꯟꯕ ꯂꯩ ꯂꯣꯛꯇꯥꯛ ꯏꯃꯥ ꯊꯣꯟꯕꯁꯨ ꯂꯩ ꯑꯗꯒꯤ ꯂꯣꯛꯇꯥꯛ ꯏꯃꯥ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯊꯣꯟꯕꯁꯨ ꯂꯩ ꯑꯗꯨꯒ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ ꯕꯣꯠꯁꯤ ꯃꯤꯌꯥꯝꯅ ꯊꯥꯒꯠꯂꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯤꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯏꯃꯥ ꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯃꯤꯡꯊꯣꯟꯗ ꯑꯩꯈꯣꯏ ꯊꯣꯟꯖꯔꯒꯦ ꯍꯥꯏꯕꯁꯤꯗ Yam nungaire ado ahalaman khoi ngasi lakpiriba yamba hanna su haibiramnina khoi committee ga su tana biraga haitare mathangda lakpigi dorido singamai 360 gi followers sing nai chin law mayamna phongdok pira I mi ama khaki nate ko mi ama khaki nate mayangi wakhalo neba mayamna somai thambira I haibadu mayam nungaire ni aduga mapal lam gi chinaw sing lakko matam do king fisher u matam da hcd king fisher tongusi haibigi thilje phawdoi neba iram dam gi thongi tari moju maring marang ni kai da tongi da ba yae ba ko red bull la tongusi kai red bull company gi mi ga da lak tari harau je doi ne moju yamna ado yamba nungaijai thagatjari yamba busu ado mathakta yamba ma leiri mathakje oren kumthara kana wari dum sare phadi yam bi yamba se interview talok jage amtak chongthabiro ai video kapsage kamaina karam among da chongtharak patare khong te ga su doctor yam leida saida samnaba khui kano su lei glass fiber lei samnaba ranjoi plastic ta saru samba yara ni khale raga glass fiber gi saru Yaba mingdom tang habi mayam na yama sem to unabiyo na akhoi da saw da loire ne wahang am ta hang bidi atop da hang da hang ga noi na yama da hang bidi yaba ming sem ta habiyo ai morang them ranjit kaujai senra dai ni senra da gi yamba gi senra gi lamdam da ima loktak ima gi masai gon ngasi se chawra ba hi ani thada dore yamba da kari phawi hojik phawba mikup ta phawi ba thamoi da phawi yamna nungaiba pukse hoi yam nungai harauba hai tare mayam na yamba se lobiyo na hai maram ji kai oini maramdi akoi gi board society gi tawriba board sing asi adugi mati wale maram aduna tamo ranjoi dagi koina ranjoi tamo ratan ranjoi haibani ranjoi plastic ranjoi plastic or ratan haiba tamo ratan dagi koina board hanaka puri basi board taruk sujare yamna harawi asi board taruk suragdi lagliba akoi visitor singna haidi ningba thunggadra haibagi akoi asada ko society ga asada yamna chauba kenoma ojen ado mayamna hoi ngasi khwaidagi ahaloi lakpi ba yamba jiten maga wari sajare ba ko mathangi lakadare be hi ani muk pending lari male logada ba aw leijari akoi gi order tawga ranjoi plastic hoji kanna sabiri ba ko ado mathangi hi simadi maitai gi oiba manipuri gi mingda thonbiyo na haibiri ba ko ado mayamna sub suggestion to yamba su hoi phare ai karo tawjarage mingse manipuri ma da thonjarage na haire ba ko mayamna sub thambire je khamba thubi kain thonbi ba da kari kai ba ge sini khamba thubi ko hi lai ra bro leitri aduma ko ko pamjai maram de kan loktak parai sidi khamba thubi ki kanone masai gol dai ko gi moi gi jidi hi mana khamba thole ka hi mana thubi khala yam phajadau male yam phajagni aha yam ba mathang ni soidra dumai tok yam mai do mayam na haibirak phane khoi ha nate ko thank you ado yam mayam na samna ha yam gi manak sidai yam di interview lo sab interview lo biyo na hai kari marang no yam na mi yam lun tobra mi na thin ni trom dong man de yam se ai se adum mi na de yam na nuksi jab mi oba duna ne da mayam na sum yam masak su phajai duna so yam dong wale ai ka na ha ori ngai da yam ba adum nupi myam na ngai tan tan na yam se mai to sum nupi sing de adum hangum da adum ya bi rai lo na
ꯍꯪꯉꯨꯕꯗ ꯂꯣꯏ ꯌꯥꯕꯤꯔꯦ ꯚꯥꯏ ꯌꯥꯝ ꯂꯣꯏꯔꯦ ꯁꯤꯗꯩꯁꯤꯗ ꯊꯥꯒꯠꯅꯤꯡꯉꯥꯏ ꯃꯈꯥ ꯀꯩꯝ ꯂꯩꯇ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯌꯥꯝꯕ ꯉꯁꯤꯒꯤ ꯍꯤꯁꯦ ꯍꯥꯞꯆꯟꯃꯤꯟꯅꯕ ꯂꯣꯏꯔꯦ ꯑꯌꯥꯝꯕꯅꯁꯨ ꯉꯁꯥꯏꯗꯒꯤ ꯃꯊꯛꯇ ꯆꯤꯡꯈꯠꯄꯤꯔꯒ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯕꯤꯔꯦꯀꯣ ꯍꯤ ꯆꯤꯡꯈꯠꯄꯒꯤ ꯑꯋꯥꯕꯁꯤ ꯃꯌꯥꯝ ꯈꯛꯇꯪ ꯇꯝꯕꯤꯌꯨꯅꯦ ꯍꯤꯁꯦ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯂꯨꯝꯃꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯁꯨ ꯌꯥꯝꯅꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯍꯤꯁꯦ ꯀꯦꯖꯤ 1,500ꯃꯨꯛꯇꯤ ꯂꯨꯝꯃꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ 10ꯃꯨꯛ ꯍꯦꯟꯅ ꯆꯤꯡꯈꯠꯆꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯩ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯖꯩ ꯃꯔꯝꯗꯤ ꯀꯤꯂꯣ 5 ꯇꯔꯨꯛꯇ ꯃꯇꯦꯡ ꯃꯥꯅꯦ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯇꯤꯝꯄꯔ ꯑꯁꯤꯗ ꯍꯥꯞꯅ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯩ ꯑꯗꯨꯅ ꯃꯁꯤ ꯄꯨꯔꯒ ꯃꯌꯥꯝꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯚꯤꯖꯤꯇꯔ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯋꯥꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯚꯤꯖꯤꯇꯔ ꯃꯌꯥꯝꯅ ꯎꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯌꯥꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯃꯦꯟ ꯑꯃꯁꯨ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯈꯝꯕꯒꯤ ꯍꯤꯁꯨ ꯂꯩꯈ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯍꯤꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯅꯣꯡꯕꯥꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏ ꯅꯣꯡꯕꯥꯟꯒꯤ ꯍꯤ ꯃꯃꯤꯡ ꯑꯃꯁꯨ ꯊꯝꯕꯤꯌꯨ ꯃꯗꯨꯁꯨ ꯆꯨꯝꯃꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯃꯁꯥꯏꯒꯣꯟꯗ ꯄꯨꯟꯅ ꯆꯟꯃꯤꯟꯅꯔꯕ ꯄꯣꯠꯅꯤ ꯃꯗꯨꯁꯨ ꯊꯝꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯂꯧꯖꯩ ꯃꯗꯨ ꯊꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕ ꯍꯣꯏꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯍꯥꯏꯕ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯩꯁꯤꯗ ꯃꯇꯝ ꯑꯃꯗ ꯍꯧꯖꯤꯛꯄꯨꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯨꯔꯤꯁ ꯁ꯭ꯄꯣꯠꯁꯤꯡꯁꯦ ꯁꯦꯝꯒꯠꯅꯔꯦꯕ ꯃꯇꯝ ꯑꯃꯗ ꯀꯣꯏ ꯆꯠꯄ ꯄꯤꯛꯅꯤꯛ ꯆꯠꯄ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯁꯦꯟꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯌꯥꯝꯁꯤꯅ ꯆꯠꯇꯅ ꯂꯥꯛꯑꯕꯅꯦꯕ ꯃꯣꯏꯔꯥꯡ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯏꯃꯥ ꯂꯩꯕꯤꯕ ꯃꯐꯝꯁꯦ ꯁꯤꯁꯦ ꯃꯌꯥꯝꯒꯤ ꯀꯣꯏꯐꯝꯅꯦꯕ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯀꯣꯏꯕ ꯂꯥꯛꯄꯤꯔꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯍꯤꯁꯤꯡꯁꯦ ꯊꯝꯃꯤꯕ ꯍꯤ ꯃꯁꯤꯡ ꯈꯔꯁꯤꯅ ꯀꯣꯟꯅꯗꯅ ꯁꯨꯝ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯏꯅꯦꯕ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧ ꯑꯅꯧꯕ ꯍꯤ ꯂꯧꯈꯠꯆꯔꯛꯏꯕ ꯈꯝꯕ ꯊꯣꯏꯕꯤ ꯅꯣꯡꯕꯥꯟ ꯀꯥꯏꯅꯒ ꯊꯣꯟꯕꯒꯤ ꯄ꯭ꯂꯥꯟꯒꯁꯦ ꯃꯊꯪ ꯄꯥꯏꯕ ꯉꯝꯖꯔꯤꯕꯁꯤꯡꯁꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯦꯟꯗ꯭ꯔꯥꯗ ꯂꯥꯛꯄꯤꯔꯒ ꯀꯣꯏꯕ ꯂꯥꯛꯄꯤꯔꯒ ꯍꯤ ꯇꯣꯡꯕꯒꯤ ꯆꯥꯡꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯤꯅꯦ ꯍꯥꯏꯖꯅꯤꯡꯉꯦꯕꯀꯣ ꯏꯌꯥꯝꯕꯅꯁꯨ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯝꯃꯣꯕ ꯂꯥꯛꯄꯤꯌꯣ ꯍꯥꯏꯗꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯇꯨꯔꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯚꯤꯖꯤꯇꯔꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯍꯤꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯋꯥꯠꯆꯔꯒꯁꯨ ꯃꯊꯪ ꯚꯤꯖꯤꯇꯔꯁꯤꯡꯅ ꯀꯣꯏꯕ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯗ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯃꯊꯪ ꯋꯥꯠꯇꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯑꯐꯕꯁꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯔꯝꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗꯨꯒ ꯑꯌꯥꯝꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯍꯟꯅꯤꯡꯕꯁꯨ ꯂꯩ ꯂꯣꯛꯇꯥꯛꯇ ꯂꯥꯛꯑꯒ ꯁꯦꯟꯗ꯭ꯔꯥꯗ ꯂꯥꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯃꯣꯠꯁꯟꯕꯤꯔꯝꯕ ꯀꯣ ꯑꯗꯩꯗꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯁꯤꯡꯗꯨ ꯌꯥꯔꯤꯉꯩ ꯇꯧꯕꯤꯒꯅꯨ ꯃꯐꯝ ꯆꯥꯅ ꯗꯁꯕꯤꯟꯗ ꯍꯨꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯃꯁꯨ ꯏꯌꯥꯝꯕ ꯍꯣꯏ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯍꯥꯏꯍꯟꯖꯅꯤꯡꯉꯦꯕ ꯆꯨꯝꯃꯦ ꯇꯁꯦꯡꯅ ꯂꯥꯛꯂꯤꯕ ꯚꯤꯖꯤꯇꯔꯁꯤꯡꯗꯤ ꯈꯪꯕꯁꯨ ꯌꯥꯎꯏ ꯈꯪꯗꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯗꯁꯕꯤꯟ ꯃꯌꯥꯝ ꯑꯃ ꯊꯝꯖꯔꯤ ꯑꯗꯨꯒ ꯄ꯭ꯂꯦꯠ ꯀꯌꯥ ꯊꯦꯠꯂꯒꯁꯨ ꯊꯝꯖꯔꯤ ꯍꯥꯏꯗꯤ ꯌꯨꯁ ꯃꯤ ꯀꯌꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯗꯁꯕꯤꯟꯁꯤꯡꯗ ꯊꯥꯔ ꯊꯝꯕꯤꯔꯤꯕꯁꯤꯡꯁꯤꯗ ꯂꯥꯛꯂꯤꯕ ꯃꯅꯤꯄꯨꯔ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯥꯛꯂꯤꯕ ꯚꯤꯖꯤꯇꯔꯁꯤꯡꯅ ꯌꯨꯁ ꯃꯤꯁꯕꯤꯌꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗ꯭ꯔꯥꯕꯨ ꯑꯐꯕ ꯑꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯗꯤ ꯑꯐꯥꯎꯕ ꯑꯗꯩ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯛ ꯇꯥꯛꯄ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯍꯥꯏꯍꯟꯖꯅꯤꯡꯕ ꯃꯌꯥꯝꯅ ꯌꯧꯔꯝꯗ꯭ꯔꯦ ꯑꯀꯣꯏꯕꯗ ꯐꯝꯕꯤꯔꯤꯕ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯅ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯝꯅꯤꯀꯣ ꯑꯀꯣꯏꯕꯗ ꯐꯝꯕꯤꯔꯤꯕ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯗ ꯍꯤꯡꯕꯤꯔꯤꯕ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯅ ꯏꯃꯥ ꯂꯣꯛꯇꯥꯛ ꯑꯁꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯃꯄꯨꯁꯤꯡꯗꯣ ꯑꯗꯨꯒꯤ ꯗꯥꯏꯠꯇꯁꯨ ꯌꯥꯝ ꯆꯥꯎꯏ ꯃꯣꯏꯒꯤ ꯔꯣꯜ ꯌꯥꯝ ꯆꯥꯎꯏꯀꯣ ꯃꯣꯏꯅꯁꯨ ꯃꯥꯏ ꯗꯨꯀꯥꯟꯗꯨꯒꯤ ꯃꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄ꯭ꯔꯗꯛ ꯃꯌꯥꯝꯗ ꯄꯤꯕꯤꯔꯤꯕ ꯁꯔꯚꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯤꯛ ꯆꯥꯕ ꯗꯁꯕꯤꯟ ꯊꯝꯕꯤꯌꯨ ꯍꯥꯏꯕꯁꯤꯒꯤ ꯑꯣꯔꯗꯔꯁꯦ ꯚꯤꯗꯤꯑꯣꯗ ꯂꯥꯎꯕꯤꯗ꯭ꯔꯁꯨ ꯌꯥꯔꯦꯅꯦ ꯌꯥꯝ ꯑꯣꯏꯅ ꯆꯠꯂ ꯑꯗꯨꯝ ꯂꯥꯎꯊꯣꯛꯄꯤꯌꯣꯕ ꯑꯗꯨꯁꯨ ꯌꯥꯝ ꯃꯇꯦꯡ ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯆꯨꯝꯃꯤꯀꯣ ꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯀꯁꯇꯃꯔꯁꯤꯡꯗꯨꯗ ꯗꯁꯕꯤꯟꯁꯨ ꯍꯨꯟꯗꯣꯛꯄꯤꯌꯨ ꯂꯣꯛꯇꯥꯛꯇ ꯍꯨꯟꯗꯣꯛꯄ ꯅꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤ ꯁꯨꯝ ꯂꯩ ꯇꯥꯔꯗꯤ ꯃꯇꯦꯡ ꯑꯣꯏꯗꯣꯏꯅꯦ ꯌꯥꯝ ꯀꯩ ꯍꯥꯏꯕꯤꯅꯤ ꯃꯁꯤꯗ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯚꯤꯖꯤꯇꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯐꯝꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯑꯗꯒꯤ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡꯗꯒꯤ ꯄꯣꯠ ꯂꯩꯔꯒ ꯂꯣꯏꯅ ꯆꯥꯕ ꯉꯥꯛꯇꯅꯤ ꯄꯩꯁꯥ ꯊꯝꯕꯤꯔꯝꯃꯤꯅꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯚꯤꯖꯤꯇꯔꯁꯤꯡꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨꯁꯤꯡꯗꯨꯅ ꯆꯥꯔꯤꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯀꯨꯗꯨ ꯗꯁꯕꯤꯟꯗ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯣꯜꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯩꯁꯨ ꯀꯩꯅꯣ ꯄꯤꯍꯟꯅꯤꯡꯉꯤ ꯀꯃꯦꯟ ꯃꯣꯏꯗꯁꯨ ꯍꯥꯏꯍꯟꯅꯤꯡꯕ ꯂꯩ ꯑꯗꯨꯒ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯅꯁꯨ ꯈꯪꯗꯗꯅ ꯍꯨꯟꯗꯣꯛꯑꯝꯃꯒꯁꯨ ꯃꯁꯤ ꯚꯤꯖꯤꯇꯔ ꯃꯌꯥꯝꯒꯤ ꯇꯤꯟꯐꯝꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯀꯥꯟꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅꯁꯨ ꯂꯨ ꯅꯥꯟꯅ ꯍꯥꯏꯗꯤ ꯇꯧꯍꯟꯅꯤꯡꯉꯤ ꯃꯐꯝꯗꯨꯗ ꯍꯥꯏꯗꯤ ꯗꯁꯕꯤꯟꯁꯤꯡꯗꯣ ꯌꯨꯁ ꯃꯤꯁꯤꯡꯗꯣ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯖꯕ ꯆꯥꯎꯈꯠꯄꯁꯨ ꯑꯣꯏꯒꯗꯣꯔꯤꯅꯤ ꯑꯗꯨꯅ ꯂꯣꯛꯇꯥꯛꯇꯗꯤ ꯑꯩꯈꯣꯏ ꯊꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯂꯦꯛ ꯇꯨꯔꯤꯖꯝ ꯗꯤꯕꯂꯞꯃꯦꯟ ꯀꯣꯑꯣꯄꯔꯦꯇꯤভ ꯁꯣꯁꯥꯏꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦ ꯀꯥꯔꯠꯇ ꯍꯥꯏꯕꯗꯤ ꯌꯨꯁ ꯃꯤꯒꯤ ꯀꯩꯅꯣꯗ ꯊꯥꯔꯒ ꯊꯝꯃꯤ ꯀꯔꯤꯒꯨꯝꯕ ꯕꯇꯜ ꯑꯃ ꯂꯪꯊꯕ ꯃꯇꯝꯗ ꯂꯨꯄꯥ 500 ꯐꯥꯏꯟ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯔꯒꯁꯨ ꯊꯝꯖꯩ ꯑꯗꯨꯕꯨ ꯈꯪꯗꯕꯅꯤꯅ ꯂꯪꯊꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯅꯗꯤ ꯃꯗꯨ ꯌꯥꯔꯤꯃꯈꯩ ꯂꯧꯈꯠꯅꯕ ꯑꯃꯁꯨꯡ ꯈꯣꯝꯒꯠꯅꯕꯁꯨ ꯌꯥꯝꯅ ꯍꯣꯠꯅꯖꯩ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯌꯥꯝꯅ ꯍꯨꯟꯗꯣꯛꯂꯝꯃꯤꯕ ꯗꯁꯕꯤꯟ ꯀꯩꯅꯣ ꯕꯇꯟ ꯃꯌꯥꯝ ꯑꯁꯤ ꯃꯔꯝꯗꯤ ꯑꯗꯨꯝ ꯍꯨꯟꯗꯣꯛꯄ ꯇꯥꯔꯒꯗꯤ ꯕꯇꯟꯒꯤ ꯕꯇꯟ ꯉꯥꯛꯇ ꯉꯥꯏꯒꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯕꯗꯒꯤ ꯃꯁꯤ ꯈꯔꯗꯤ ꯀꯩꯅꯣ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯅ ꯂꯥꯛꯂꯤꯕ ꯚꯤꯖꯤꯇꯔꯁꯤꯡꯅꯗꯤ ꯃꯁꯤ
dustbin sizinabagi niyom singudidi ꯍꯨꯟꯗꯣꯛꯄ ꯃꯇꯝꯗ ꯀꯅꯥꯅ ꯎꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯨꯟꯗꯣꯛꯄꯗ ꯇꯧꯕꯤꯔꯅꯨ ꯇꯧꯕꯤꯔꯅꯨ ꯍꯣꯏ ꯑꯗꯨꯝꯇꯪꯗꯤ ꯏꯁꯥꯅ ꯏꯁꯥꯅ ꯏꯁꯥꯗ ꯃꯤꯅꯝꯖꯕꯒꯨꯝꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯌꯥꯔꯤꯈꯩ ꯇꯧꯕꯤꯔꯅꯨ ꯑꯃꯝꯕꯗꯨꯁꯨ ꯏꯀꯥꯏꯕꯤꯌꯨ ꯏꯁꯝ ꯁꯝꯅ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯑꯃꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯤ ꯄꯨꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯡꯅ ꯄꯨꯕꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯗ꯭ꯔꯥꯅ ꯍꯥꯏꯕꯤꯔꯛꯄꯅꯦꯕꯀꯣ ꯂꯣꯡꯅ ꯄꯨꯕꯁꯦ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯗ꯭ꯔꯥꯅ ꯏꯌꯥꯝꯕ ꯑꯝꯇꯪ ꯂꯥꯛꯄꯤꯌꯨꯕ ꯏꯌꯥꯝꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯡꯅ ꯁꯨꯝ ꯄꯨꯕꯁꯦ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏꯗ꯭ꯔꯥ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯍꯤ ꯂꯣꯡꯅ ꯄꯨꯕꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯈꯣꯏꯒꯤ ꯑꯃ ꯊꯣꯛꯈꯤ ꯍꯥꯏ ꯅꯝꯕꯣꯜꯗꯒꯤ ꯍꯤ ꯑꯃ ꯂꯣꯛꯇꯥꯛꯇ ꯊꯥꯗꯅꯕ ꯂꯣꯡꯅ ꯄꯨꯕꯗꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯈꯤ ꯍꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯕꯁꯦ ꯀꯩ ꯍꯥꯏꯐꯦꯠ ꯏꯌꯥꯝꯕ ꯅꯣꯂꯦꯖ ꯂꯩꯕꯤꯕ꯭ꯔꯥ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯈꯣꯏ ꯁꯤꯃꯦ 360ꯒꯤ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯣꯂꯣꯋꯔ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕꯀꯣ ꯁꯔꯨꯛꯁꯦ ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯏꯕꯤꯔꯛꯄ ꯀꯃꯦꯟꯁꯤꯁꯨ ꯑꯩꯈꯣꯏ ꯄꯥꯗꯕ ꯌꯥꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯁꯣꯏꯍꯟꯅꯤꯡꯗꯕꯗꯒꯤ ꯍꯥꯏꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯕꯣꯠ ꯍꯤ ꯑꯅ ꯑꯃ ꯂꯩꯕꯗꯣ ꯃꯣꯏꯗꯨꯗꯤ ꯂꯣꯡꯉ ꯄꯨꯕ ꯌꯥꯗꯦꯕꯀꯣ ꯃꯐꯝ ꯍꯥꯏꯗꯤ ꯃꯁꯥ ꯑꯁꯥꯡꯕꯗꯣ ꯑꯁꯥꯡꯕꯗꯣ ꯑꯗꯨꯗꯤ ꯂꯣꯡꯉ ꯄꯨ ꯌꯥꯗꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯑꯍꯟꯁꯤꯡꯒꯤ ꯃꯃꯥꯡꯉꯩꯗ ꯍꯥꯏꯅꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯥꯎꯔꯧ ꯑꯃꯗꯤ ꯂꯩꯕꯖꯥꯠꯅꯤꯀꯣ ꯑꯗꯨꯅ ꯂꯣꯡꯉ ꯄꯨꯕꯁꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯗꯁꯨ ꯌꯥꯗꯦꯕꯀꯣ ꯎꯞꯄꯒ ꯄꯨꯕꯗꯤ ꯌꯥꯕ ꯁꯤꯗꯤ ꯃꯣꯇꯣꯔꯕꯨꯗꯅ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯑꯣꯀꯦ ꯑꯌꯥꯕ ꯂꯩꯅꯤ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯇꯧꯕꯇꯕꯨ ꯍꯤ ꯑꯁꯥꯡꯕ ꯍꯤ ꯑꯁꯥꯡꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗꯨꯗꯤ ꯂꯣꯡꯉ ꯄꯨ ꯌꯥꯗꯦ ꯏꯌꯥꯝꯕ ꯀꯩꯅꯣꯒꯤꯗ ꯏꯌꯥꯝꯕ ꯔꯟꯖꯣꯏ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯏꯌꯥꯝꯕ ꯔꯇꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯌꯥꯝꯕ ꯃꯃꯥꯡꯗ ꯍꯤ ꯑꯁꯥꯡꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯦꯗꯅ ꯑꯗꯣ ꯍꯤ ꯑꯁꯥꯡ ꯃꯌꯥꯝ ꯄꯨꯕꯁꯦ ꯑꯩꯈꯣꯏ ꯎꯞꯁꯜꯂ ꯄꯨꯈꯤꯕ꯭ꯔꯥ ꯂꯣꯡꯅ ꯄꯨꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯥꯎꯔꯦꯅꯦ ꯑꯗꯨ ꯑꯝꯇꯪ ꯑꯁꯤ ꯍꯤ ꯀꯩꯅꯣꯅꯤ ꯁꯤ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯅ ꯍꯤꯔꯨ ꯍꯤꯅꯥꯎ ꯅꯥꯏꯕ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯣꯠꯇꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯣꯡꯊꯣꯛꯑꯒ ꯄꯨꯕ ꯐꯠꯇꯦꯅ ꯍꯥꯏꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯍꯤꯗꯤ ꯂꯣꯡꯊꯣꯛꯑꯒ ꯑꯗꯨꯝ ꯄꯨꯕ ꯏꯌꯥꯝꯕ ꯁꯤꯗꯒꯤ ꯄꯨꯈꯤꯕ ꯃꯇꯝꯗ ꯑꯩ ꯅꯣꯂꯦꯖ ꯑꯣꯏꯍꯧꯗ꯭ꯔꯦꯕ ꯅꯨꯃꯤꯠꯇꯨ ꯎꯞꯁꯜꯂ ꯄꯨꯈꯤꯕ꯭ꯔꯥ ꯁꯤꯅ ꯑꯩ ꯈꯪꯖꯅꯤꯡꯉꯤ ꯅꯠꯇꯦ ꯎꯞꯁꯜꯂ ꯄꯨꯔꯤꯁꯦ ꯍꯤꯔꯨ ꯍꯤꯅꯥꯎ ꯅꯥꯏꯕ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯣꯠ ꯍꯥꯏꯇꯥꯔꯦ ꯐꯤꯁꯤꯡ ꯕꯣꯠꯁꯤꯡꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯡꯊꯣꯛꯑ ꯄꯨꯕ ꯐꯠꯇꯦꯅ ꯃꯣꯏꯔꯥꯡꯒꯤ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏꯗ ꯑꯗꯨ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯣꯇꯣꯔ ꯕꯣꯠꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯏꯌꯥꯝꯕꯁꯨ ꯑꯗꯨꯝꯕ ꯍꯤꯗꯣ ꯁꯥꯏꯗꯅ ꯑꯗꯨ ꯁꯥꯔꯤ ꯍꯧꯖꯤꯛ ꯂꯣꯟ ꯀꯟꯅ ꯄꯤꯔꯤ ꯑꯗꯨꯒꯤ ꯂꯣꯟ ꯄꯤꯕ ꯍꯤꯗꯣ ꯑꯩ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯤ ꯍꯤꯗꯨꯗꯤ ꯎꯞꯄꯒ ꯑꯗꯨꯝ ꯄꯨꯕ꯭ꯔꯥ ꯂꯣꯡꯉ ꯄꯨꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯌꯥꯝꯕꯅ ꯎꯞꯄꯒ ꯂꯣꯏ ꯄꯨꯏ ꯇꯧꯍꯩꯗꯦꯅ ꯑꯗꯨꯅꯦ ꯁꯨꯝ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯗꯣ ꯏꯌꯥꯝꯕ ꯃꯌꯥꯝꯅ ꯁꯨꯝ ꯍꯪꯕꯤꯔꯛꯏꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗꯀꯣ ꯔꯟꯖꯣꯏ ꯄ꯭ꯂꯥꯁꯇꯤꯛꯅ ꯁꯥꯕ ꯉꯝꯗꯕ ꯄꯣꯠꯁꯦ ꯁꯨꯝ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯣ ꯀꯔꯤ ꯁꯥꯕꯒꯤ ꯄ꯭ꯂꯥꯟꯒꯗꯤ ꯂꯩꯔꯤ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯨꯔꯦꯅꯦ ꯑꯌꯥꯝꯕ ꯂꯣꯏ ꯁꯨꯔꯦ ꯍꯥꯏ ꯌꯥꯔꯦ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯥꯒꯦ ꯈꯜꯂꯤꯁꯦ ꯑꯦꯅꯤ ꯐꯥꯏꯕꯔꯒꯤ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯕ ꯅꯣꯔꯠ ꯏꯁꯇꯁꯨ ꯑꯌꯥꯝꯕ ꯐꯪꯅꯗꯕ ꯑꯩꯈꯣꯏ ꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯔꯦꯗꯤꯃꯦꯗ ꯄꯣꯔꯇꯦꯕꯜ ꯇꯣꯏꯂꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯦꯞꯇꯤꯛ ꯇꯦꯡ ꯁꯥꯔꯦ ꯍꯧꯖꯤꯛ ꯔꯦꯗꯤꯃꯦꯗ ꯇꯣꯏꯂꯦꯠꯀꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯇꯦꯡꯀꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯁꯥꯟꯅꯕꯁꯨ ꯄ꯭ꯂꯥꯟ ꯂꯩ ꯑꯗꯨꯅ ꯑꯦꯅꯤ ꯏꯁꯇꯦꯆꯨ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯏꯁꯇꯦꯆꯨꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯖꯔꯦ ꯑꯗꯨꯅ ꯒ꯭ꯂꯥꯁ ꯐꯥꯏꯕꯔꯒꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯣꯜꯕꯨ ꯁꯥꯔꯗꯤ ꯗꯤꯖꯥꯏꯟꯕꯨ ꯇꯧꯔꯗꯤ ꯍꯧꯖꯤꯛꯁꯨ ꯑꯔꯨꯅꯥꯆꯜꯗꯒꯤ ꯃꯣꯏꯒꯤ ꯁ꯭ꯀꯜꯞꯆꯔ ꯁꯥꯕꯤꯌꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯣꯔꯗꯔ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯔꯨꯅꯥꯆꯜꯒꯨꯝꯕ ꯑꯁꯥꯝꯒꯨꯝꯕ ꯑꯗꯒꯤ ꯃꯤꯖꯣꯔꯥꯝꯒꯨꯝꯕ ꯏꯁꯝ ꯁꯝꯅ ꯍꯤꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯤꯒꯨꯝꯕꯁꯨ ꯑꯣꯔꯗꯔ ꯌꯥꯝ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯒ꯭ꯂꯥꯁ ꯐꯥꯏꯕꯔꯒꯤꯗꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯐꯥꯎꯗꯗꯤ ꯑꯩꯈꯣꯏꯅ ꯍꯤꯁꯤꯅꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠꯁꯦ ꯍꯤꯒ ꯁꯦꯞꯇꯤꯛ ꯇꯦꯡꯀꯨꯝꯕꯁꯦ ꯑꯗꯒꯤ ꯐꯥꯏꯕꯔꯒꯤ ꯊꯣꯡꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯍꯤꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯣꯠꯁꯦ ꯍꯧꯖꯤꯛꯁꯨ ꯀꯨꯝꯕꯤꯗꯒꯤ ꯃꯣꯏꯅ ꯍꯤ 300,000ꯃꯨꯛ ꯂꯣꯟ ꯄꯤꯌꯨ ꯍꯥꯏꯅ ꯂꯥꯛꯑꯦꯅ ꯑꯣꯐꯤꯁꯇ ꯂꯥꯛꯑꯦꯅ ꯇꯧꯔꯦ ꯍꯧꯖꯤꯛ ꯃꯣꯏꯁꯤ ꯂꯥꯛꯑꯅꯤ ꯑꯗꯨ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕꯤꯌꯨ ꯍꯥꯟꯅꯗꯤꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯤꯅ ꯄꯥꯝꯅꯔꯝꯗꯦꯕ ꯑꯗꯨ ꯁꯤꯒꯨꯝꯕꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯍꯤ 10ꯃꯨꯛꯇ ꯍꯦꯟꯅ ꯁꯥꯗ꯭ꯔꯤ ꯍꯥꯏꯕ ꯁꯤꯒꯨꯝꯕꯗꯤ ꯌꯥꯝꯅ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕꯗꯅꯦꯕ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯣꯠꯁꯦ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯁꯤꯖꯤꯟꯅꯔꯤꯕ ꯕꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯅ ꯋꯤꯗꯤꯟ 5 yearsꯀꯤ ꯃꯅꯨꯡꯗ ꯒ꯭ꯂꯥꯁ ꯐꯥꯏꯕꯔꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯣꯠꯅ ꯔꯤꯄ꯭ꯂꯦꯁ ꯇꯧꯕꯩꯁꯦ ꯔꯟꯖꯣꯏ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯩꯈꯣꯏ ꯂꯦꯡꯗ꯭ꯔꯕ ꯑꯁꯥꯅꯦꯕ ꯑꯗꯣ ꯏꯌꯥꯝꯕ ꯃꯌꯥꯝꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯣꯠ ꯁꯤꯗꯩꯁꯤꯗ ꯔꯟꯖꯣꯏ ꯄ꯭ꯂꯥꯁꯇꯤꯛꯅ ꯁꯥꯕ ꯉꯁꯥꯏ ꯒ꯭ꯂꯥꯁ ꯐꯥꯏꯕꯔꯒꯤ ꯀꯥꯟꯅꯕꯁꯦ ꯁꯤ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪꯒ ꯊꯝꯕꯤꯔꯝꯃꯣ ꯇꯦꯟꯇꯛꯅ ꯀꯔꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯆꯍꯤ 50 ꯋꯥꯔꯦꯟꯇꯤ ꯄꯤꯔꯤꯕ ꯆꯍꯤ 50ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯑꯐꯇꯔ 10 yearsꯀꯤ ꯃꯇꯨꯡꯗ 15 yearsꯀꯤ ꯃꯅꯨꯡꯗ ꯃꯦꯖꯔ ꯔꯤꯄꯤꯌꯥꯔꯤꯡ ꯑꯃ ꯇꯧꯔꯀꯥꯟꯗꯗꯤ ꯍꯤꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅ꯭ꯌꯨꯂꯤ ꯑꯩꯈꯣꯏꯒꯤ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕ ꯍꯤꯗꯧꯅ ꯑꯗꯨꯝ ꯌꯨꯁ ꯇꯧꯕ ꯌꯥꯕ ꯑꯗꯣ ꯍꯥꯟꯅꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯎꯒꯤ ꯍꯤꯁꯦ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯋꯦꯌꯥꯔ ꯇꯤꯌꯔꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯑꯦꯕ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ 3ꯒꯤ ꯃꯇꯨꯡꯗ ꯋꯦꯗꯔꯗ ꯊꯝꯕ ꯀꯥꯟꯗ ꯆꯤꯡꯈꯠꯂ ꯊꯝꯒꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯐꯤꯁꯔꯃꯦꯟꯁꯤꯡꯁꯤꯅ ꯁꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯁꯤꯒꯦꯅ ꯑꯩꯈꯣꯏꯅ ꯈꯜꯂꯛꯄ ꯀꯥꯟꯗ ꯑꯗꯩ ꯍꯧꯖꯤꯛꯁꯨ ꯇꯨꯔꯤꯖꯝ ꯏꯟꯗꯁꯇ꯭ꯔꯤꯁꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯆꯥꯎꯈꯠꯄ ꯀꯥꯟꯗ ꯃꯁꯤꯒꯤ ꯕꯣꯠꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ ꯃꯁꯤ ꯀꯣꯜꯀꯇꯥꯗꯒꯤ ꯄꯣꯔꯛꯑꯦ ꯈꯜꯂꯁꯦꯕ ꯃꯥꯒꯤ ꯕꯣꯠꯀꯤ ꯀꯣꯁꯁꯤꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯕꯨꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯆꯥꯔꯖꯅ ꯍꯦꯜꯂꯅꯦꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯨꯔꯤꯖꯝ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯃꯅꯤꯄꯨꯔꯗ
ꯆꯥꯎꯈꯠꯄꯗꯗꯤ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯤꯟꯊꯔꯅꯤꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯃꯁꯤ ꯀꯃꯥꯏꯅ ꯁꯥꯁꯤꯒꯦꯅ ꯑꯩꯈꯣꯏꯅ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯍꯤ ꯑꯃ ꯁꯥꯕꯗ ꯌꯥꯝ ꯂꯥꯏꯅ ꯎꯕꯩ ꯋꯥꯅꯤ ꯃꯥꯒꯤ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯣꯏꯕ ꯄꯣꯠꯇꯤ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯗꯗꯤ ꯆꯥꯔꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯇꯞꯅ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯦꯕ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯣꯇꯣꯔꯥꯏꯁ ꯍꯥꯏꯗꯤ ꯇꯁꯦꯡꯕꯗꯤ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯅꯁꯨ ꯑꯝꯇ ꯍꯥꯏꯕꯤꯗꯕꯀꯣ ꯃꯁꯤ ꯇꯁꯦꯡꯕꯗꯤ ꯃꯣꯇꯣꯔꯥꯏꯁꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯏꯟꯖꯤꯟꯗꯤ ꯑꯥꯗ ꯁꯦꯟꯗ꯭ꯔꯥꯗ ꯄꯥꯜꯂꯗꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯣꯇꯣꯔꯥꯏꯁ ꯁꯥꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯌꯥꯏꯑꯕ ꯑꯗꯨꯅ ꯖꯍꯥꯖ ꯁꯥꯕꯩ ꯆꯞ ꯃꯥꯟꯅꯩ ꯃꯅꯤꯄꯨꯔꯗ ꯖꯍꯥꯖ ꯊꯧꯐꯝ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯕ ꯉꯝꯅꯦꯕ ꯀꯩꯁꯨ ꯅꯠꯇꯦ ꯃꯥꯏ ꯗꯤꯖꯥꯏꯟ ꯇꯧꯔ ꯂꯣꯏꯔꯦ ꯍꯥꯏꯕ ꯐꯤꯅꯤꯁꯤꯡꯗꯨ ꯈꯔ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯗꯤꯖꯥꯏꯟ ꯇꯧꯔ ꯂꯣꯏꯔꯦꯕ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯖꯍꯥꯖ ꯊꯧꯐꯝꯗꯤ ꯂꯩꯇꯦꯗꯅ ꯑꯗꯣ ꯇꯁꯦꯡꯕꯒꯤꯗꯤ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯗ ꯁꯤꯖꯤꯟꯅꯔꯤꯕ ꯍꯤ ꯑꯌꯥꯝꯕꯁꯦ ꯀꯣꯜꯀꯇꯥꯗꯩꯅꯦꯕ ꯒꯨꯋꯥꯍꯥꯇꯤꯗ ꯁꯥꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯤꯅ ꯀꯜꯀꯇꯥ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯍꯤꯁꯦ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯗ ꯁꯤꯖꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏ ꯏꯟꯀꯝ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯅ ꯂꯩꯕꯁꯤꯗꯤ ꯇꯥꯡꯉꯦꯕ ꯈꯔ ꯅꯥꯒꯥꯂꯦꯟꯒꯨꯝꯕ ꯃꯤꯖꯣꯔꯥꯝꯒꯨꯝꯕꯗꯤ ꯈꯔ ꯂꯧꯕꯤꯀꯣ ꯄꯦꯗꯜ ꯕꯣꯠꯀꯨꯝꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯣꯇꯣꯔꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯒꯨꯋꯥꯍꯥꯇꯤꯗꯗꯤ ꯐꯖꯅ ꯁꯤꯖꯤꯟꯅꯔꯦ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯗꯗꯤ ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯑꯣꯔꯗꯔꯗꯤ ꯄꯤꯔꯛꯇꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯅꯤ나 ꯀꯣꯜꯀꯇꯥꯗꯒꯤ ꯂꯧꯕꯅ ꯐꯩꯌꯦꯅ ꯈꯜꯂꯦꯕ ꯃꯣꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯥꯏꯗ ꯂꯩꯔꯝꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯣꯛꯇꯥꯛꯀꯤ ꯑꯀꯣꯏꯕꯗ ꯍꯥꯏꯇꯥꯔꯦ ꯂꯣꯛꯇꯥꯛ ꯏꯃꯥꯗꯒꯤ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯖꯔꯤꯕ ꯉꯥ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝ ꯑꯣꯏꯖꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯂꯣꯟ ꯐꯦꯁꯤꯂꯤꯇꯤ ꯄꯤꯅ ꯍꯥꯏꯕꯤꯕꯗꯣ ꯂꯣꯟꯁꯦ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯦ ꯀꯔꯤ ꯀꯔꯤ ꯆꯪꯕꯒꯦ ꯑꯗꯣ ꯀꯔꯝ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯟꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯎꯏ ꯀꯔꯝꯕ ꯀꯔꯝꯕ ꯍꯤꯅꯣ ꯂꯣꯟꯗ ꯄꯤꯕꯤꯔꯤꯁꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯅ ꯍꯤ 50 100 ꯂꯣꯟ ꯄꯤꯖꯈ꯭ꯔꯦ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯦꯀꯦꯟ ꯐꯦꯁ ꯄꯤꯅꯕꯁꯨ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯟꯅꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯂꯣꯟ ꯍꯥꯏꯔꯒ ꯇꯁꯦꯡꯅ ꯃꯗꯨꯒꯤ ꯍꯌꯦꯡ EMI ꯊꯤꯕꯒꯤ ꯔꯤꯀꯣꯕꯔꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯟꯗꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯌꯥꯝ ꯏꯟꯇꯔꯦꯁꯇꯦꯗꯇꯤ ꯂꯩꯖꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯋꯥꯟ ꯇꯥꯏꯝ ꯄꯦꯃꯦꯟ ꯉꯝꯖꯗꯕ ꯑꯗꯨꯒ ꯍꯤꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯒ ꯊꯕꯛꯁꯨ ꯌꯥꯝ ꯁꯨꯅꯤꯡꯕ ꯉꯥꯁꯨ ꯌꯥꯝ ꯐꯥꯖꯅꯤꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯝꯒꯤ ꯀꯔꯤꯀꯥꯁꯨ ꯌꯥꯝꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯑꯩꯈꯣꯏꯅ ꯈꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯁꯦꯝꯍꯜꯂꯀꯥꯟꯗ ꯃꯤ 10 ꯑꯣꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯄꯨꯟꯕ ꯑꯩꯈꯣꯏꯅ ꯂꯣꯟꯁꯤ ꯄꯤꯖꯕꯅꯦꯕ ꯑꯗꯨꯅ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ EMI ꯐꯖꯅ ꯊꯤꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯂꯣꯟ ꯂꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯃ ꯑꯅꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯅꯠꯇ꯭ꯔꯒ ꯀꯔꯥꯡꯗ ꯊꯥꯡꯒꯗ ꯏꯊꯤꯡꯗ ꯑꯇꯣꯞꯄ ꯍꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯦꯔꯤꯌꯥ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯐꯤꯁꯔꯃꯦꯟꯁꯤꯡꯅ ꯐꯥꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯕꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯂꯥꯁ ꯐꯥꯏꯕꯔꯅ ꯔꯤꯄ꯭ꯂꯦꯁ ꯇꯧꯒꯦꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯇꯥꯟꯖꯥꯁꯤꯗ ꯑꯊꯤꯡꯕ ꯑꯄꯟꯕ ꯑꯣꯏꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯗꯁꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯖꯔꯤꯕ ꯂꯣꯟꯁꯤꯁꯨ ꯔꯟꯖꯣꯏ ꯄ꯭ꯂꯥꯁꯇꯤꯛꯅ ꯇꯧꯔꯒ ꯄꯤꯖꯕꯅꯤꯅ ꯕꯦꯡꯛꯅ ꯍꯧꯖꯤꯛꯐꯥꯎꯗꯤ ꯕꯦꯡꯛꯅ ꯀꯩꯁꯨ ꯄꯤꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯂꯣꯟ ꯄꯤꯕꯗ ꯑꯃꯨꯛ ꯊꯤꯡꯒꯔꯀꯥꯟꯗꯗꯤ ꯍꯥꯟꯅ ꯌꯥꯝꯅ ꯂꯧꯖꯅꯤꯡꯕ ꯃꯌꯥꯝꯗꯨꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯅ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯣꯟꯅꯤ ꯈꯨꯗꯤꯡꯃꯛꯅ ꯂꯣꯟꯁꯦ ꯐꯖꯅ ꯌꯥꯝꯕ ꯄꯩꯁꯥ ꯅꯠꯇꯦ ꯂꯨꯄꯥ 90-90 ꯈꯛꯇꯅꯦꯕ ꯑꯗꯨꯅ EMI ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯂꯨꯄꯥ 200 ꯈꯛꯇꯅꯦ ꯍꯥꯏꯕ ꯑꯗꯨ ꯐꯖꯅ ꯊꯤꯕꯤꯒꯗꯕ ꯑꯣꯏꯔꯒꯗꯤ ꯂꯧꯕꯤꯌꯨ ꯑꯩꯈꯣꯏ ꯋꯦꯜꯀꯝ ꯑꯗꯨꯝ ꯇꯧꯖꯩ ꯑꯩꯈꯣꯏ ꯉꯝꯅꯕ ꯑꯗꯨꯝ ꯄꯤꯖꯒꯅꯤ ꯍꯧꯖꯤꯛꯁꯨ ꯑꯁꯣꯝꯅ ꯑꯣꯐꯤꯁꯇ ꯔꯟꯖꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯇꯥꯒꯦꯜ ꯏꯟꯗꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏ ꯍꯤ ꯆꯥꯡ ꯅꯥꯏꯅ ꯐꯥꯕꯤꯔꯒꯗꯤ ꯌꯥꯝ 2,000 ꯀꯩꯁꯨ ꯅꯠꯇꯦ ꯂꯣꯟꯁꯦ ꯑꯩꯈꯣꯏꯅ ꯁꯤꯡꯅꯤꯡꯗꯕꯒ ꯂꯩꯇꯕꯒꯤ ꯁꯤꯡꯗꯕꯒꯁꯦ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯕ ꯇꯁꯦꯡꯅ ꯁꯤꯡꯅꯤꯡꯕ ꯃꯤꯗꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯂꯣꯟꯅꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯊꯥ 5-10 ꯁꯤꯡꯉꯀꯥꯟꯗ ꯃꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯒꯤ ꯃꯌꯥꯝꯗꯣ ꯑꯇꯣꯞꯄ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯄꯤꯒꯅꯦꯕ ꯕꯦꯡꯛꯅ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯣꯟꯁꯤ ꯄꯤꯕ ꯀꯥꯟꯗ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅ ꯄꯤꯕ ꯅꯠꯇꯦꯕ ꯑꯥꯙꯥꯔꯒꯨꯝꯕ ꯄꯦꯟ ꯀꯥꯔꯗ ꯈꯔ ꯄꯨꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯒꯥꯔꯦꯟꯇꯔ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯨꯅ ꯄꯤꯖꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯤꯕ ꯍꯧꯔꯕꯅꯤꯅ ꯃꯊꯪ ꯍꯧꯖꯤꯛ ꯃꯦ ꯊꯥꯗ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟ ꯐꯦꯁ ꯑꯃꯨꯛ ꯄꯤꯕ ꯍꯧꯖꯔꯅꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯌꯥꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯀꯩ ꯋꯥꯠꯂꯤ ꯊꯧꯗꯣꯛꯈꯤꯕ ꯌꯥꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯀꯃꯥꯏ ꯇꯧꯋꯦ ꯀꯩ ꯁ꯭ꯇꯦꯞ ꯋꯥꯠꯂꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯩꯁꯨ ꯑꯩꯈꯣꯏꯅ ꯀꯥꯞꯆꯔꯛꯏꯁꯦ ꯔꯟꯖꯣꯏ ꯄ꯭ꯂꯥꯁꯇꯤꯛꯇ ꯉꯁꯥꯏ ꯀꯤꯡ ꯐꯤꯁꯔꯅꯦ ꯑꯗꯨꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯔꯦꯗ ꯕꯨꯜ ꯉꯁꯤꯁꯦ ꯍꯤ ꯑꯅꯤꯅꯤꯀꯣ ꯉꯁꯤ ꯂꯣꯛꯇꯥꯛꯇ ꯉꯁꯤ ꯊꯨꯡꯗꯣꯏꯁꯦ ꯃꯌꯥꯝꯅ ꯊꯨꯡꯉꯝꯗꯥꯏ ꯃꯤꯀꯨꯞ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯨꯝ ꯀꯟꯅ ꯑꯩꯈꯣꯏ ꯊꯥꯡꯒꯠꯄ ꯈꯣꯠꯀꯠꯄ ꯇꯧꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝꯗ ꯎꯍꯟꯖꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯃꯌꯥꯝꯗ ꯂꯧꯖꯕꯅꯤ ꯃꯌꯥꯝꯅ ꯉꯁꯤ ꯁꯤꯡꯖꯃꯩ 360 ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯅꯨꯡꯉꯥꯏꯔꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯅꯣ ꯅꯠꯇ꯭ꯔꯅ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯍꯤ ꯑꯆꯧꯕ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯛ ꯃꯊꯛꯇ ꯑꯩꯈꯣই ꯗꯝꯄꯔ ꯃꯊꯛꯇ ꯊꯥꯡꯒꯠꯄ ꯎꯖꯕ ꯒꯥꯏꯁꯦ ꯑꯗꯨꯒ ꯌꯥꯝ ꯇꯣꯏꯅ ꯎꯕ ꯉꯝꯕ ꯁꯤꯟꯁꯨ ꯑꯣꯏꯗꯦ ꯑꯗꯨ ꯎꯖꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝꯗ ꯎꯍꯟꯖꯔꯒ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯍꯤꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯌꯧꯍꯜꯂꯤ ꯃꯌꯥꯝꯗꯁꯨ ꯁꯥꯔꯚꯤꯁ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕ ꯍꯤ ꯑꯅꯤ ꯂꯣꯛꯇꯥꯛꯇ ꯉꯁꯤꯁꯦ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯁꯦꯝ
ꯁꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯃꯌꯥꯝꯗ ꯌꯧꯍꯟꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯇꯨꯃꯤꯟꯅ ꯁꯦꯌꯔ ꯃꯆꯥ ꯑꯃꯈꯛꯇꯪ ꯅꯝꯕꯤꯔꯝꯃꯒ ꯉꯁꯤꯒꯤ ꯁꯤꯡꯖꯃꯩ 360 ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯡꯖꯃꯩ 360 ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯃꯈꯥ ꯇꯥꯕ inquiry natagra support nataga hangbiningba any inquiry lakpi matamda caption da hapchariba mobile number si adomna adongi mobile number da save to sala thambiu ranjoi plastic haidana dum save tawbiu any ranjoi plastic ta phangbiu product singi matang da call tawga hangbiba yani duga singjamai 360 gi ming panbiu matamda adomna su lupa tara doisu kundoisu halakani haibagi achetpa thajaba koi thamjari duga lakpi ge haragadi tasengna phone number sida call tawbira lakpi su yani natagana tagel industrial state ta leijariba ranjoi plastic industry se lakpiraga adomna wari watai saba hen details sing khangbining bala itarasu mafam aduda lakpiraga koi khangbiba yagani haiba fam asi thamjabaga loinana singjamai 360 program asi losinjani mi ta laujage myam bo muka hanai kok no na khurum jari thank you ma'am